ꯃꯌꯥꯝꯕꯨ ꯑꯍꯥꯟꯕꯃꯛꯇꯗ ꯃꯈꯜ ꯃꯊꯦꯜ ꯃꯅꯤꯄꯨꯔ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯀꯂꯦꯛꯁꯟꯅ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯏꯀꯣꯛ ꯅꯧꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯉꯁꯤꯗꯤ ꯃꯌꯥꯝꯒꯤꯗꯃꯛꯇ ꯍꯥꯟꯅꯅ ꯃꯃꯥꯡꯊꯛꯇ ꯊꯥꯒꯠꯆꯈ꯭ꯔꯕ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯁ꯭ꯇꯣꯔꯤ ꯇꯝꯅꯂꯥꯏ ꯑꯅꯣꯏꯕꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯗꯨꯒꯤ ꯄꯨꯂꯞ ꯀꯂꯦꯛꯁꯟ ꯇꯧꯁꯟꯖꯔꯕ ꯄꯨꯟꯁꯟꯖꯔꯕ ꯐꯨꯜ ꯁ꯭ꯇꯣꯔꯤ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯑꯁꯤꯒꯤ ꯃꯃꯤꯡꯅ ꯇꯝꯅꯂꯥꯏ ꯑꯅꯣꯏꯕꯤ꯫ ꯋꯥꯔꯤ ꯑꯁꯤꯅ ꯍꯤꯡꯂꯤꯕ ꯑꯃꯗꯤ ꯂꯩꯈꯤꯗ꯭ꯔꯕ ꯀꯅꯥꯒꯨꯝꯕꯤ ꯑꯃꯠꯇꯒ ꯃꯔꯤ ꯂꯩꯅꯖꯗꯦ꯫ ꯑꯏꯕꯤꯅ ꯋꯥꯈꯜꯅ ꯁꯥꯒꯠꯆꯔꯒ ꯇꯥꯕꯤꯔꯤꯕꯁꯤꯡꯒꯤ ꯉꯥꯏꯍꯥꯛ ꯄꯣꯊꯥꯅꯕꯒꯤꯗꯃꯛꯇ ꯏꯖꯕ ꯁꯦꯝꯖꯕ ꯋꯥꯔꯤꯅꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯤ ꯕꯦꯝꯕꯦꯝ ꯆꯅꯨ꯫ ꯋꯥꯔꯤ ꯑꯁꯤ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯃꯅꯤꯄꯨꯔꯤ ꯍꯣꯔꯔ ꯀꯣꯃꯦꯗꯤ ꯇꯝꯅꯂꯥꯏ ꯑꯅꯣꯏꯕꯤ꯫ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯃꯇꯝꯅꯤ꯫ ꯑꯌꯨꯛꯀꯤ ꯄꯨꯡ 7ꯃꯨꯛ ꯇꯥꯔꯤ꯫ ꯖꯥꯈꯣꯟꯗꯣ ꯃꯍꯥꯛ ꯊꯕꯛ ꯑꯃ ꯆꯠꯂꯨꯕꯗꯒꯤ ꯃꯌꯨꯝ ꯂꯣꯝꯗ ꯄꯔꯞ ꯌꯥꯝꯅ ꯊꯨꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯣꯟꯒꯤ ꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯅ "ꯀꯔꯤꯅꯣ ꯇꯞꯐꯤꯡ ꯂꯥꯛꯂꯤꯕꯗꯨꯕꯣ? ꯀꯩꯗꯧꯔꯒꯦ ꯍꯥꯏꯕ?" ꯑꯩꯅ ꯂꯥꯛꯂꯤꯕꯁꯤ ꯃꯩꯗꯅꯤ, ꯃꯩꯗ ꯑꯃꯨꯛ ꯍꯜꯂꯨꯈꯤꯗꯧꯔꯤꯕꯅꯤ." "ꯅꯠꯇꯦꯅꯦ, ꯃꯥꯒꯤ ꯊꯧꯕ ꯍꯥꯏꯕꯗꯨꯅ ꯇꯧꯔꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯊꯣꯛꯂꯣ ꯍꯥꯏꯔꯒ ꯃꯥꯅ ꯍꯣꯔꯦꯟ ꯍꯌꯦꯡ ꯍꯧꯖꯤꯛꯅ ꯊꯤꯀꯥꯅ ꯄꯤꯔꯛꯇꯦ ꯀꯥꯏꯗꯅ ꯑꯩ ꯊꯤꯀꯥꯒꯤ ꯃꯌꯨꯝꯗ ꯆꯠꯀꯗꯧꯔꯤꯕꯅꯤ." ꯖꯥꯈꯣꯟꯅ ꯏꯐꯤꯡ ꯐꯤꯡꯕꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤ ꯂꯤꯂꯥꯕꯇꯤꯅ "ꯑꯗꯣ ꯐꯖꯅ ꯉꯥꯡꯅꯕ ꯌꯥꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ?" ꯐꯖꯅ ꯉꯥꯡꯅꯕ ꯑꯗꯨꯕꯨ ꯑꯩꯒꯤ ꯈꯨꯠꯁꯨꯃꯟꯗꯨ ꯄꯤꯊꯣꯛꯂꯣ, ꯑꯩꯁꯨ ꯄꯩꯁꯥ ꯆꯤꯜꯂꯦ, ꯑꯗꯨꯏ ꯅꯪꯁꯨ ꯅꯁꯥ ꯋꯥꯏ ꯁꯪꯖꯤꯜꯂꯛꯇ꯭ꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯑꯩꯅ ꯑꯩꯒꯤꯁꯨ ꯗꯣꯛꯇꯔ ꯀꯩꯗ ꯆꯠꯄ ꯑꯅꯥ ꯂꯥꯏꯌꯦꯡꯒꯤ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯃꯥꯁꯨ ꯈꯤꯇꯪꯗꯤ ꯃꯇꯦꯡ ꯄꯥꯡꯕꯤꯐꯝ ꯊꯣꯛꯇꯕ꯭ꯔꯥꯅꯦ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯇꯤꯁꯨ "ꯍꯣꯏ, ꯃꯥꯁꯨ ꯈꯔ ꯄꯤꯕꯗꯤ ꯐꯕꯅꯤ" ꯍꯥꯏꯗꯨꯅ ꯃꯄꯨꯔꯣꯏꯕꯒꯤ ꯃꯥꯏꯀꯩꯗ ꯂꯩꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯋꯥ ꯉꯥꯡꯅ ꯖꯥꯈꯣꯟꯗꯣ ꯂꯣꯏꯁꯤꯟꯕ ꯂꯣꯏꯔꯒ ꯊꯤꯀꯥꯒꯤ ꯃꯌꯨꯝꯗ ꯆꯠꯀꯅꯤ ꯍꯥꯏꯗꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯂꯥꯕꯇꯤꯁꯨ ꯏꯃꯨꯡꯒꯤ ꯊꯣꯡ ꯊꯥꯛꯅꯅꯕ ꯀꯔꯤꯒꯨꯝꯕ ꯈꯔ ꯋꯥꯠꯂꯗꯨꯗꯗꯤ ꯗꯨꯀꯥꯟ ꯐꯥꯎꯗꯪ ꯆꯠꯂꯨꯒꯦ ꯍꯥꯏꯗꯨꯅ ꯊꯣꯔꯛꯂꯤ꯫ ꯃꯍꯥꯛꯅ ꯑꯗꯨꯝꯅ ꯗꯨꯀꯥꯟꯂꯣꯝꯗ ꯄꯔꯞ ꯂꯥꯛꯄꯗ ꯃꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯃꯥꯏꯕꯤ ꯑꯍꯜ ꯈꯔ ꯑꯣꯏꯔꯕ ꯑꯗꯨꯒ ꯃꯤꯁꯨ ꯃꯤꯑꯣꯏ ꯆꯥꯗꯕ ꯊꯔꯣꯁꯪ ꯊꯦꯡꯅꯔꯦ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯁꯪꯗꯣ ꯂꯤꯂꯥꯕꯇꯤꯅ ꯍꯦꯛ ꯎꯕꯒ "ꯑꯁ, ꯃꯁꯤꯒꯤ ꯃꯤꯑꯣꯏ ꯁꯨꯗꯕꯤꯁꯦ ꯑꯃꯨꯛ ꯊꯦꯡꯅꯔꯦꯅꯦ, ꯏꯆꯥ ꯏꯁꯨꯗ ꯆꯨꯔꯨꯝꯗꯅꯅꯦ." ꯃꯕꯨꯛꯅꯤꯡꯗ ꯈꯜꯂꯤꯕꯗꯣ ꯆꯤꯟꯕꯥꯟ ꯊꯣꯛꯅ ꯃꯨꯔꯨꯝ ꯁꯣꯜꯂꯨꯔꯦ꯫ ꯊꯔꯣꯁꯪꯁꯨ ꯃꯗꯣ ꯇꯥꯔꯗꯨꯅ ꯂꯤꯂꯥꯕꯇꯤꯗ ꯃꯃꯤꯠ ꯑꯗꯣ ꯈꯥꯅ ꯌꯦꯡꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯗꯣ ꯊꯔꯣꯁꯪꯗ ꯉꯥꯏꯍꯥꯛ ꯌꯦꯡꯂꯝꯂꯒ ꯃꯍꯥꯛꯇꯨ ꯗꯨꯀꯥꯟ ꯇꯥꯟꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯊꯔꯣꯁꯪꯁꯨ ꯗꯨꯀꯥꯟ ꯂꯥꯛꯂꯤꯕꯅꯤ꯫ ꯂꯤꯂꯥꯕꯇꯤꯅ ꯍꯥꯟꯅ ꯌꯧꯔꯦ, ꯑꯗꯨꯅ ꯃꯍꯥꯛꯀꯤ ꯄꯣꯠ ꯂꯩꯔꯤ꯫ ꯏꯀꯥꯟ ꯀꯥꯟꯅꯗꯅ ꯊꯔꯣꯁꯪꯁꯨ ꯆꯪꯁꯤꯜꯂꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯁꯪꯅ "ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯅ ꯃꯔꯣꯜ ꯑꯃ ꯑꯍꯜ ꯂꯃꯟ ꯀꯔꯦꯝꯅꯕꯁꯦ ꯑꯗꯨꯝ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤ. ꯑꯩꯈꯣꯏꯅ ꯉꯍꯥꯟꯋꯥꯏ ꯇꯧꯔꯛꯄꯒꯗꯤ ꯌꯥꯝꯅ ꯈꯦꯠꯅꯈ꯭ꯔꯦ. ꯑꯍꯜ ꯂꯃꯟ ꯊꯛꯁꯤ ꯈꯥꯁꯤ ꯊꯧꯒꯜꯂꯣꯟ ꯕꯦꯕꯥꯔꯒꯁꯦ ꯑꯩꯈꯣꯏꯗꯤ ꯅꯤꯡꯊꯤꯅ ꯇꯝꯖꯔꯛꯏ. ꯍꯧꯖꯤꯛꯀꯥꯟ ꯑꯉꯥꯡꯁꯤꯡꯁꯤꯗꯤ ꯑꯃꯨꯛꯇꯣꯏꯕ ꯃꯄꯥꯕꯨꯁꯨ ꯃꯄꯨꯕꯨꯁꯨ ꯍꯟꯕ ꯉꯥꯛꯇꯣꯏꯅ ꯇꯧꯔꯗꯅ." ꯊꯔꯣꯁꯪꯅ ꯍꯥꯏꯔꯤꯕꯗꯨ ꯂꯤꯂꯥꯕꯇꯤꯗꯅꯤ ꯍꯥꯏꯕ ꯈꯪꯂꯕꯗꯨꯗꯗꯤ ꯂꯤꯂꯥꯕꯇꯤꯅ "ꯀꯔꯤꯅꯣꯅꯦ, ꯃꯁꯤꯒꯤ ꯍꯅꯨꯕꯤꯁꯤꯕꯣ ꯑꯩꯅꯒ ꯉꯁꯥꯏ ꯉꯥꯡꯕ ꯇꯥꯍꯧꯔꯕꯖꯥꯠꯂ?" ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯩꯔꯤꯉꯩ ꯊꯔꯣꯁꯪꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯄꯣꯠꯇꯣ ꯌꯥꯝꯗꯕ, ꯑꯗꯨꯅ ꯄꯣꯠ ꯑꯗꯣ ꯁꯠ ꯂꯩꯔꯒ ꯆꯠꯈ꯭ꯔꯦ꯫ ꯂꯤꯂꯥꯕꯇꯤꯗꯤ ꯃꯥꯅ ꯂꯩꯔꯤꯕ ꯄꯣꯠꯁꯤꯡꯗꯣ ꯁꯣꯠꯂꯤꯕꯅꯤ, ꯑꯗꯨꯅ ꯆꯦꯗ ꯏꯁꯤꯟꯒꯗꯕ ꯂꯩ, ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯍꯥꯏꯗꯨꯅ ꯄꯩꯁꯥ ꯅꯨꯡꯁꯥ ꯄꯥꯅꯒꯗꯕ ꯈꯔ ꯂꯩꯕꯗꯒꯤ ꯀꯣꯟꯊꯍꯧꯔꯤ꯫ ꯊꯔꯣꯁꯪꯕꯤꯅ ꯆꯠꯄ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗ ꯂꯤꯂꯥꯕꯇꯤꯅ "ꯃꯁꯤꯒꯤ ꯁꯦꯛꯀꯣꯛ ꯆꯠꯄꯤ ꯙꯔꯃꯀꯛ ꯃꯥꯟꯕꯤꯁꯤꯕꯨ ꯃꯁꯤꯕꯨ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ ꯖꯥꯠꯂ, ꯅꯠꯇ꯭ꯔꯒꯅ ꯃꯥꯅ ꯍꯧꯖꯤꯛ ꯍꯥꯏꯔꯝꯃꯤꯕꯗꯨꯕꯨ ꯑꯩꯉꯣꯟꯗ ꯑꯣꯏꯔꯖꯥꯠꯂꯣ?" ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ "ꯍꯦ, ꯍꯥꯏꯔꯨꯅꯨꯀꯣ, ꯑꯁꯤꯒꯤ ꯃꯥꯏꯕꯤꯁꯦ ꯁꯥꯞ ꯀꯣꯠꯇ꯭ꯔꯥ ꯌꯥꯝ ꯇꯧꯒꯟꯕꯅꯤ. ꯁꯥꯞꯀ ꯇꯧꯔꯛꯂꯕꯗꯤ ꯅꯪꯅ ꯅꯥꯇꯩ ꯆꯥꯖꯔꯣꯏ." ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩ ꯊꯔꯣꯁꯪꯗꯣ ꯆꯪꯁꯤꯜꯂꯛꯇꯨꯅ "ꯍꯦ, ꯅꯪꯅ ꯉꯥꯡꯂꯤꯕꯗꯨꯕꯨ ꯀꯔꯤꯅꯣ? ꯑꯩ ꯁꯤꯗ ꯂꯨꯝꯃꯒ ꯇꯥꯒꯦ ꯌꯥꯎꯅ ꯇꯥꯔꯤꯕꯅꯤ. ꯅꯄꯥꯅꯤꯅ ꯑꯩ ꯆꯠꯈ꯭ꯔ ꯃꯇꯨꯡꯗ ꯀꯔꯤꯒꯨꯝꯕ ꯈꯔ ꯍꯥꯏꯅꯒꯅꯤ ꯍꯥꯏꯕꯁꯦ ꯑꯩ ꯈꯪꯂꯤꯕꯅꯤ." ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯏꯄꯥ ꯄꯥꯈꯪꯅ "ꯀꯩꯅꯣ ꯍꯥꯏꯁꯤꯕꯣ? ꯑꯩꯈꯣꯏꯗꯤ ꯀꯔꯤꯝꯇ ꯁꯥꯟꯅꯗꯦꯅ."
ꯃꯤꯁꯤꯡꯁꯦ ꯃꯕꯨꯛ ꯃꯥꯡꯂꯕꯅꯤꯅ ꯀꯔꯤ ꯁꯥꯟꯅꯒꯦꯗꯅ ꯌꯦꯅꯈꯥ ꯄꯥꯎꯇꯥꯕꯤꯗꯧꯅ ꯂꯨꯝꯂꯒ ꯇꯥꯔꯤ ꯑꯣꯏꯔꯤꯅꯤ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯃꯩ ꯄꯤꯁꯜꯂꯛꯂꯕ ꯍꯥꯟꯅꯗꯒꯤ ꯈꯔ ꯁꯥꯎꯔꯤꯕ ꯊꯔꯣꯁꯪ ꯍꯦꯟꯅ ꯁꯥꯎꯒꯠꯂꯛꯇꯨꯅ ꯅꯪꯅ ꯑꯩꯉꯣꯟꯗ ꯀꯔꯦꯝꯅꯔꯤꯕ ꯁꯨꯃꯥꯏꯅ ꯅꯪꯁꯨ ꯅꯆꯥꯗꯣ ꯁꯣꯏꯅꯥꯏꯕ ꯃꯤꯒꯤ ꯅꯣꯡꯅꯐꯝ ꯑꯣꯏꯕ ꯑꯅꯣꯏꯕꯤ ꯃꯄꯣꯛꯄꯨ ꯑꯣꯏꯔꯣ ꯍꯥꯏꯗꯨꯅ ꯁꯥꯞ ꯇꯧꯔꯝꯃꯒ ꯆꯠꯈ꯭ꯔꯤ ꯂꯤꯂꯥꯕꯇꯤꯗꯤ ꯃꯁꯥꯒ ꯋꯥꯏ ꯁꯪꯗꯕ ꯑꯣꯏꯕꯒ ꯃꯊ꯭ꯋꯥꯏꯗ ꯋꯥꯖꯅ ꯂꯩꯍꯧꯔꯤ ꯃꯇꯝ ꯑꯗꯨꯗ ꯗꯨꯀꯥꯟ ꯐꯝꯂꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯑꯩꯅ ꯉꯁꯥꯏꯅ ꯍꯥꯏꯗ꯭ꯔꯣ ꯃꯁꯤꯒꯤ ꯅꯨꯄꯤꯁꯦ ꯁꯥꯞ ꯀꯣꯠꯇ꯭ꯔ ꯌꯥꯝ ꯇꯧꯒꯟꯕꯅꯦꯗꯅ ꯆꯠꯈ꯭ꯔꯦꯅꯦꯁꯤ ꯂꯤꯂꯥꯕꯇꯤꯅ ꯑꯩꯁꯨ ꯃꯥ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯀꯩꯝꯇ ꯈꯪꯗ꯭ꯔꯤꯉꯩ ꯋꯥꯔꯤꯗꯨ ꯍꯦꯛ ꯇꯝꯃꯨꯔꯦꯅꯦ ꯍꯦꯔ ꯃꯥꯅ ꯍꯦꯛꯇ ꯁꯥꯞ ꯇꯧꯔꯒ ꯊꯨꯡꯒꯗꯕ ꯅꯠꯇꯦꯗ ꯃꯥ ꯀꯔꯤ ꯑꯣꯏꯗꯅ ꯑꯁꯨꯝꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯕ ꯃꯇꯨꯡ ꯃꯥꯒꯤꯁꯨ ꯄꯣꯠ ꯆꯩ ꯈꯔ ꯂꯩꯔꯤ ꯑꯗꯨꯒ ꯄꯩꯁꯥꯁꯤꯡꯗꯣ ꯁꯨꯛꯅꯤ ꯍꯥꯏꯕꯗꯣ ꯆꯦꯗ ꯏꯁꯜꯂꯝꯂꯕ ꯃꯇꯨꯡ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯂꯤ ꯃꯍꯥꯛꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯔꯛꯄꯒ ꯃꯁꯥꯗꯣ ꯏꯅꯨꯡ ꯅꯨꯡꯉꯥꯏꯇꯦ ꯉꯍꯥꯟ ꯃꯈꯩꯒ ꯃꯥꯟꯅꯗꯕ ꯃꯑꯣꯡꯗ ꯃꯁꯥꯗꯣ ꯇꯌꯥꯡ ꯇꯁꯣꯏꯕ ꯏꯂꯨꯝ ꯂꯨꯝꯕꯗꯧꯅ ꯇꯧꯔꯤ ꯃꯁꯥꯁꯨ ꯅꯨꯡꯉꯥꯏꯔꯛꯇꯕꯗꯨꯗꯗꯤ ꯐꯃꯨꯡꯗ ꯆꯪꯁꯤꯜꯂꯒ ꯇꯨꯃꯤꯟꯅ ꯍꯤꯞꯇꯨꯅ ꯂꯩꯔꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯈꯣꯟꯗꯣ ꯑꯃꯨꯛ ꯍꯜꯂꯛꯂꯤ ꯃꯇꯝꯁꯤ ꯑꯌꯨꯛꯀꯤ ꯄꯨꯡ 12 ꯈꯔ ꯍꯦꯜꯂꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯆꯥꯈꯣꯟꯅ ꯃꯥꯒꯤ ꯂꯣꯏꯅꯕꯤ ꯂꯤꯂꯥꯕꯇꯤꯕꯨ ꯀꯧꯔꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯗꯣ ꯉꯥꯏꯍꯥꯛ ꯇꯨꯝꯂꯨꯕꯗꯒꯤ ꯃꯤꯀꯞ ꯊꯣꯔꯛꯇꯨꯅ ꯀꯧꯔꯤꯕꯗꯨꯗ ꯈꯨꯝꯃꯤ ꯖꯥꯈꯣꯟꯅ ꯍꯩꯃꯥ ꯅꯪꯗꯤ ꯇꯨꯝꯗꯅ ꯂꯩꯊꯣꯛꯂꯕ꯭ꯔꯣ ꯆꯥꯛꯀ ꯂꯣꯏꯈ꯭ꯔꯕ꯭ꯔꯣ ꯅꯪꯕ꯭ꯔꯣ ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯂꯥꯕꯇꯤꯅ ꯍꯛꯆꯥꯡ ꯑꯃꯗꯅ ꯇꯨꯝꯗꯅ ꯂꯩꯔꯝꯃꯤꯕꯅꯤ ꯆꯥꯛꯀ ꯑꯃꯇ ꯊꯣꯡꯗ꯭ꯔꯤꯗ ꯍꯥꯏꯗꯨꯅ ꯇꯝꯂꯨꯕꯗ ꯖꯥꯈꯣꯟꯅ ꯐꯔꯦ ꯅꯪꯅ ꯆꯥꯛ ꯊꯣꯡꯉꯝꯗ꯭ꯔꯤꯕꯗꯨ ꯌꯥꯝꯅ ꯐꯔꯕꯅꯤ ꯑꯩ ꯑꯣꯏꯅ ꯊꯣꯡꯕꯤꯔꯨꯔꯒꯦ ꯁꯤꯅꯤꯗꯅ ꯅꯨꯄꯥ ꯊꯣꯛꯅ ꯍꯤꯡꯂꯕꯗꯤ ꯃꯤꯅꯁꯨ ꯀꯤꯕ ꯇꯥꯕꯅꯤ ꯂꯤꯂꯥꯕꯇꯤꯅ ꯑꯗꯨꯕꯨ ꯌꯥꯔꯛꯂꯕ꯭ꯔꯣ ꯍꯩ ꯏꯌꯥꯗ ꯌꯥꯔꯤꯕ꯭ꯔꯣ ꯃꯥꯒꯨꯝꯕꯅꯕꯨ ꯊꯤꯀꯥꯗ ꯍꯥꯏꯔꯨꯕ ꯀꯥꯟꯗꯗꯤ ꯊꯤꯀꯥꯅ ꯉꯥꯟꯅ ꯄꯩꯁꯥ ꯄꯤꯈ꯭ꯔꯕꯅꯦꯅ ꯍꯥꯏꯕꯗꯒꯤꯗꯤ ꯑꯩꯅ ꯑꯩꯒꯤ ꯋꯥꯔꯤ ꯄꯨꯝꯅꯃꯛ ꯂꯤꯕꯗꯒꯤ ꯊꯤꯀꯥꯗꯥꯔꯗꯨꯅꯁꯨ ꯅꯨꯡꯁꯤꯕꯤꯗꯅ ꯃꯥꯅ ꯈꯨꯗꯛꯇ ꯐꯣꯟ ꯇꯧꯔꯒ ꯊꯧꯕꯗꯣ ꯀꯧꯈꯠꯂꯦ ꯑꯗꯨꯒ ꯈꯨꯗꯛꯇ ꯑꯩꯒꯤ ꯄꯩꯁꯥꯗꯣ ꯂꯣꯏꯅꯃꯛ ꯁꯦꯡꯇꯣꯛꯍꯜꯂꯤꯕꯅꯤ ꯑꯩꯒꯤ ꯏꯃꯥꯡꯗ ꯑꯗꯒꯤ ꯑꯩꯁꯨ ꯄꯩꯁꯥꯁꯨ ꯄꯨꯔꯒ ꯂꯥꯛꯑꯦ ꯑꯩꯅ ꯍꯥꯏꯔꯝꯕꯗꯤ ꯊꯧꯕꯗ ꯅꯪꯒꯤ ꯊꯕꯛꯇꯣ ꯆꯔꯥ ꯎꯞꯔꯥꯡ ꯎꯞꯂꯒ ꯈꯥꯡꯂꯕꯁꯨꯅꯦ ꯅꯪꯒꯤ ꯊꯕꯛꯀꯗꯤ ꯁꯨꯔꯔꯣꯏꯗꯅ ꯍꯥꯏꯔꯝꯃꯒ ꯁꯥꯎꯔꯝꯃꯒꯅꯦ ꯈꯟꯅꯔꯒꯅꯤ ꯍꯜꯂꯛꯂꯤꯁꯤ ꯑꯗꯣ ꯄꯩꯁꯥꯗꯤ ꯁꯨꯅꯕ ꯐꯪꯉꯕꯅꯤ나 ꯑꯩꯁꯨ ꯅꯪꯁꯨ ꯑꯍꯥꯎꯕ ꯑꯝꯇꯪ ꯄꯤꯖꯒꯦ ꯑꯩꯁꯨ ꯆꯥꯒꯦ ꯍꯥꯏꯗꯅ ꯁꯤ ꯏꯟꯖꯥꯡ ꯈꯔ ꯂꯩꯔꯛꯄꯅꯤ ꯁꯤ ꯑꯩ ꯊꯣꯡꯉꯨꯔꯒꯦ ꯅꯁꯥ ꯉꯝꯗꯦ ꯍꯥꯏꯔꯕꯗꯤ ꯄꯣꯊꯥꯔꯣꯀꯣ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯖꯥꯈꯣꯟꯗꯣ ꯆꯥꯛꯁꯪꯂꯣꯝꯗ ꯆꯪꯈ꯭ꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯈꯔ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯍꯧꯖꯤꯛꯇꯤ ꯂꯤꯂꯥꯕꯇꯤꯗꯣ ꯃꯍꯥꯛꯀꯤ ꯅꯨꯡꯁꯤꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯔꯤ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯂꯤꯂꯥꯕꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯑꯣꯟꯊꯣꯛꯅ ꯐꯤꯕꯝ ꯆꯥꯗꯅ ꯄꯣꯛꯂꯛꯈ꯭ꯔꯦ ꯃꯆꯥꯅꯨꯄꯤꯒꯤ ꯃꯇꯧ ꯑꯗꯨ ꯎꯕꯗ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯇꯁꯦꯡꯅ ꯊꯃꯣꯏ ꯀꯥꯏꯈꯤ ꯑꯗꯨꯕꯨ ꯃꯇꯝꯗꯗꯤ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯤꯂꯥꯕꯇꯤ ꯑꯃꯗꯤ ꯖꯥꯈꯣꯟ ꯃꯈꯣꯏ ꯑꯅꯤꯅ ꯄꯣꯛꯆꯕ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯍꯥꯠꯇꯣꯛꯂꯨꯕꯗꯤ ꯍꯨꯟꯇꯣꯛꯂꯨꯕꯗꯤ ꯌꯥꯗꯕꯅꯤꯅ ꯑꯁꯨꯝ ꯌꯣꯛꯇꯨꯅ ꯆꯥꯎꯔꯛꯂꯤ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯒꯤ ꯃꯆꯥꯅꯨꯄꯤ ꯑꯗꯣ ꯂꯤꯛꯂꯥ ꯍꯥꯏꯗꯨꯅ ꯊꯣꯜꯂꯤ ꯂꯤꯛꯂꯥꯗꯣ ꯆꯠꯄꯁꯨ ꯐꯖꯅ ꯉꯝꯗꯦ ꯑꯗꯨꯒ ꯃꯍꯥꯛ ꯇꯨꯝꯕꯒ ꯆꯥꯕꯒ ꯇꯧꯗꯨꯅ ꯑꯗꯨꯝ ꯂꯩꯕꯅ ꯌꯥꯝꯅ ꯅꯣꯏꯈꯠꯂꯤ ꯃꯍꯥꯛꯅ ꯆꯠꯄ ꯃꯇꯝꯗ ꯌꯥꯝꯅ ꯋꯥꯅ ꯆꯠꯂꯤ ꯑꯁꯨꯝꯅ ꯂꯤꯂꯥꯕꯇꯤ ꯃꯥꯒꯤ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯎꯔꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯣꯛꯅꯐꯝ ꯑꯣꯏꯔꯤ ꯂꯤꯂꯥꯕꯇꯤꯅ ꯃꯤꯉꯣꯟꯗ ꯅꯣꯛꯅꯔꯨꯕ ꯂꯩꯔꯝꯒꯅꯤ ꯅꯠꯇ꯭ꯔꯒꯅ ꯃꯍꯥꯛꯅ ꯑꯗꯨ ꯍꯨꯔꯥꯜꯂꯝꯒꯅꯤ ꯑꯗꯥ ꯇꯧꯔꯝꯒꯅꯤ ꯃꯤꯔꯣꯜꯂꯤꯉꯩꯗ ꯑꯗꯨ ꯇꯧꯔꯝꯒꯅꯤ ꯍꯥꯏꯕꯅꯆꯤꯡꯕ ꯃꯉꯣꯟꯗ ꯇꯥꯕ ꯅꯨꯡꯉꯥꯏꯇꯕ ꯋꯥꯍꯩ ꯀꯌꯥ ꯑꯃꯁꯨ ꯍꯥꯏꯕꯤꯔꯤꯕꯅꯤ ꯃꯌꯥꯝꯁꯤꯡ ꯑꯁꯤꯅ ꯂꯤꯂꯥꯕꯇꯤ ꯏꯀꯥꯏꯕꯅꯁꯨ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯑꯁꯨꯝ ꯆꯥꯎꯔꯛꯄꯅ ꯍꯧꯖꯤꯛꯇꯤ ꯄꯨꯡꯀꯛ ꯆꯥꯎꯔꯛꯂꯦ ꯂꯤꯛꯂꯥꯅ ꯄꯨꯡꯀꯛ ꯆꯥꯎꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯍꯥꯛꯁꯨ ꯂꯩꯀꯥꯏꯒꯤ ꯑꯉꯥꯡꯁꯤꯡꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯕꯗꯣ ꯂꯤꯛꯂꯥꯁꯨ ꯌꯥꯝꯅ ꯌꯦꯡꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯒ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯅꯣꯛꯅꯔꯤꯕ ꯑꯗꯨꯁꯨ ꯂꯤꯛꯂꯥ ꯇꯥꯔꯤꯕꯅꯤ ꯈꯪꯂꯤꯕꯅꯤ ꯃꯇꯣꯝꯇꯁꯨ ꯈꯟꯖꯩ ꯃꯥꯕꯨ ꯑꯁꯨꯝꯅ ꯀꯔꯤꯒꯤ ꯑꯣꯏꯍꯟꯕꯤꯔꯤꯕꯅꯣ ꯍꯥꯏꯗꯨꯅ ꯂꯤꯛꯂꯥꯗꯣ ꯍꯧꯖꯤꯛꯇꯤ ꯑꯁꯨꯝ ꯆꯥꯎꯈꯠꯂꯛꯄꯅ ꯂꯩꯀꯥꯏꯒꯤ LP ꯁ꯭ꯀꯨꯜ ꯑꯃꯗ ꯃꯍꯥꯛꯁꯨ ꯆꯩꯁꯨ ꯁꯨꯗꯨꯅ ꯑꯗꯨꯃꯛ ꯁ꯭ꯀꯨꯜ ꯂꯥꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯥꯕꯨ ꯊꯦꯡꯅꯕ ꯂꯩꯀꯥꯏꯒꯤ ꯃꯤꯁꯤꯡꯅ ꯍꯩꯃꯥ ꯂꯤꯛꯂꯥ ꯅꯪꯗꯤ ꯁꯦꯀꯧ ꯀꯗꯥꯏ ꯆꯠꯀꯦ ꯍꯥꯏꯔꯤꯕꯅꯣꯅꯦ ꯂꯤꯛꯂꯥꯅ ꯂꯛꯀꯛ ꯇꯧꯗꯨꯅ ꯑꯩ ꯁ꯭ꯀꯨꯜ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯨꯝꯃꯤ ꯃꯇꯝ ꯑꯗꯨꯗ ꯂꯩꯔꯝꯂꯤꯕ
ꯃꯧ ꯅꯍꯥꯁꯤꯡ ꯅꯨꯄꯤꯁꯤꯡ ꯑꯃꯗꯤ ꯂꯩꯔꯝꯂꯤꯕ ꯊꯦꯡꯅꯕ ꯅꯨꯄꯥꯁꯤꯡ ꯂꯩꯀꯥꯏꯒꯤ ꯑꯍꯜ ꯂꯃꯟꯁꯤꯡ ꯑꯗꯨꯅ ꯍꯩ ꯅꯪ ꯁꯥꯗꯨ ꯂꯦꯡꯉꯝ ꯁꯥꯉꯝꯗ꯭ꯔꯦꯅꯦ ꯑꯣꯛ ꯑꯅꯣꯏꯕꯤ ꯃꯥꯜꯂꯦꯅꯦ ꯍꯩ ꯆꯥꯕ ꯊꯛꯄꯗꯣ ꯈꯔ ꯍꯜꯂꯨ ꯅꯁꯥꯗꯨ ꯌꯥꯡꯂꯕꯗꯤ ꯅꯪꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯃꯇꯝꯗꯁꯨ ꯈꯔ ꯅꯨꯡꯉꯥꯏꯔꯦꯗꯅ ꯇꯨꯁꯟ ꯈꯣꯠꯁꯟ ꯇꯧꯅꯤ ꯑꯁꯨꯝꯅ ꯅꯣꯛꯅꯔꯝꯂꯒ ꯆꯠꯈꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕꯁꯤꯡ ꯑꯁꯦ ꯂꯤꯛꯂꯥꯗꯗꯤ ꯌꯥꯝꯅ ꯏꯀꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯍꯧꯖꯤꯛꯇꯤ ꯃꯍꯥꯛꯁꯨ ꯂꯩꯁꯥꯕꯤ ꯃꯆꯥ ꯐꯥꯔꯛꯂꯕꯅꯤꯅ ꯃꯌꯥꯝꯅ ꯉꯥꯡꯅ ꯁꯛꯅꯔꯤꯕ ꯀꯔꯦꯝꯅꯔꯤꯕ ꯅꯣꯛꯅꯔꯤꯕꯗꯣ ꯂꯣꯏꯅꯃꯛ ꯈꯪꯂꯤꯕꯅꯤ ꯏꯀꯥꯏꯕ ꯐꯥꯎꯔꯤꯕꯅꯤ ꯃꯍꯥꯛ ꯃꯁꯤꯗꯒꯤ ꯁ꯭ꯀꯨꯜ ꯆꯠꯂꯣ ꯍꯥꯏꯕ ꯌꯥꯈꯤꯗ꯭ꯔꯦ ꯏꯀꯥꯏ ꯍꯥꯏꯗꯨꯅ ꯃꯃꯥꯒ ꯃꯄꯥꯒꯗꯁꯨ ꯑꯩꯕꯨ ꯄꯤꯛꯂꯤꯉꯩꯗ ꯍꯥꯠꯇꯣꯛꯄꯤꯔꯝꯕ ꯌꯥꯗꯕ꯭ꯔꯥ ꯂꯩꯀꯥꯏꯒꯤ ꯃꯤꯅꯣꯛ ꯃꯤꯁꯥ ꯃꯌꯥꯝꯁꯦ ꯑꯣꯟꯊꯣꯛꯅ ꯏꯀꯥꯏꯖꯈ꯭ꯔꯦ ꯍꯥꯏꯗꯨꯅ ꯌꯥꯝꯅ ꯆꯩꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯇꯝ ꯍꯧꯈꯤꯕꯅ ꯀꯨꯝꯍꯩ ꯍꯔꯥꯎ ꯌꯥꯎꯁꯪꯒꯤ ꯃꯇꯝ ꯌꯧꯁꯤꯜꯂꯛꯂꯦ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯁꯨ ꯃꯍꯥꯛꯀꯤ ꯂꯩꯖꯕ ꯐꯨꯔꯤꯠ ꯐꯤꯔꯣꯜ ꯈꯔ ꯁꯦꯠ ꯆꯥꯗꯨꯅ ꯌꯥꯎꯁꯪꯒꯤ ꯃꯌꯥꯝ ꯂꯥꯡꯂꯤꯕꯗꯣ ꯑꯗꯨ ꯌꯦꯡꯒꯦ ꯍꯥꯏꯗꯨꯅ ꯊꯣꯡꯒꯥꯜꯗ ꯊꯣꯛꯂꯛꯏ ꯃꯍꯥꯛꯅ ꯊꯣꯛꯂꯛꯂꯤꯕꯁꯦ ꯌꯥꯎꯔꯨꯒꯦ ꯂꯥꯡꯉꯨꯒꯦ ꯍꯥꯏꯗꯨꯅꯗꯤ ꯊꯣꯛꯂꯛꯄ ꯅꯠꯇꯦ ꯑꯗꯨ ꯌꯦꯡꯅꯤꯡꯕꯒꯤ ꯊꯣꯛꯂꯛꯂꯤꯕꯅꯤ ꯊꯣꯡꯒꯥꯜꯗ ꯃꯍꯥꯛꯅ ꯇꯨꯃꯤꯟꯅ ꯂꯦꯞꯂꯒ ꯃꯌꯥꯝ ꯀꯣꯏꯆꯦꯟ ꯆꯦꯟꯂꯤꯕ ꯂꯥꯡꯂꯤꯕꯁꯤꯡ ꯑꯗꯣ ꯌꯦꯡꯂꯒ ꯂꯩꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯨꯄꯥ ꯃꯆꯥ ꯈꯔꯁꯨ ꯒꯨꯔꯨꯡ ꯒꯨꯔꯨꯡ ꯆꯦꯜꯂꯛꯄꯗ ꯂꯤꯛꯂꯥꯗꯣ ꯈꯪꯒꯨꯝ ꯀꯔꯤꯒꯨꯝ ꯃꯍꯥꯛꯁꯨ ꯏꯃꯨꯡꯂꯣꯝꯗ ꯊꯣꯡꯒꯥꯜꯂꯣꯝꯗ ꯆꯦꯟꯁꯤꯟꯅꯕ ꯍꯣꯠꯅꯕꯗ ꯇꯨꯁꯜꯂꯤ ꯅꯣꯡ ꯈꯔꯒ ꯇꯥꯈꯤꯕꯒ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯈꯔꯒ ꯊꯣꯛꯄꯒ ꯃꯍꯥꯛꯅꯒ ꯇꯨꯁꯜꯂꯨꯕꯗꯒꯤ ꯃꯁꯥꯗꯣ ꯏꯅꯣꯏ ꯅꯣꯏꯅ ꯂꯩꯈꯣꯝ ꯃꯔꯛ ꯑꯗꯨꯗ ꯊꯔꯣ ꯊꯔꯣ ꯑꯣꯟꯗꯨꯅ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗꯨꯗ ꯃꯍꯥꯛ ꯇꯁꯦꯡꯅ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯃꯔꯛꯇꯨꯗ ꯂꯩꯌꯣꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯗꯨ ꯎꯕꯗ ꯃꯌꯥꯝ ꯆꯪꯅ ꯅꯣꯛꯁꯜꯂꯒ ꯂꯤꯛꯂꯥ ꯅꯪꯗꯤ ꯏꯔꯣꯏ ꯃꯥꯜꯂꯦ ꯍꯥꯏꯗꯨꯅ ꯂꯛꯅꯔꯝꯂꯤ ꯃꯇꯝ ꯑꯁꯤꯗ ꯂꯤꯛꯂꯥꯗꯣ ꯏꯀꯥꯏꯕ ꯍꯦꯟꯃꯟꯈꯤꯕꯅ ꯃꯐꯝ ꯑꯗꯨꯗ ꯑꯣꯛ ꯈꯣꯡꯅ ꯀꯞꯂꯤ ꯇꯧꯔꯤꯕꯁꯤꯡ ꯑꯗꯣ ꯃꯥꯒꯤ ꯃꯃꯥ ꯂꯤꯂꯥꯕꯇꯤꯅ ꯈꯪꯕꯗꯒꯤ ꯆꯦꯟꯊꯣꯔꯛꯇꯨꯅ ꯃꯆꯥꯅꯨꯄꯤꯕꯨ ꯍꯧꯒꯠꯂꯤ ꯑꯗꯨꯒ ꯂꯛꯅꯔꯤꯕ ꯑꯉꯥꯡꯁꯤꯡ ꯑꯗꯨꯕꯨ ꯇꯥꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯗꯣ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯏꯃꯨꯡꯂꯣꯝꯗ ꯆꯪꯉꯛꯂꯤ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯊꯧꯗꯣꯛ ꯀꯌꯥ ꯊꯦꯡꯅꯔꯛꯄꯗꯒꯤ ꯈꯥꯡꯕ ꯂꯥꯛꯄ ꯉꯝꯗꯗꯨꯅ ꯃꯁꯥ ꯃꯇꯣꯝꯇ ꯁꯤꯖꯈ꯭ꯔꯒꯦ ꯍꯥꯏꯕ ꯋꯥꯈꯜ ꯆꯞ ꯆꯨꯡꯅ ꯈꯜꯂꯛꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯃꯇꯣꯝꯇ ꯈꯟꯖꯩ ꯃꯍꯥꯛꯅ ꯑꯃꯥꯏꯕꯤ ꯊꯔꯣꯁꯪꯗ ꯅꯣꯛꯅꯈꯤꯕ ꯀꯔꯦꯝꯅꯈꯤꯕ ꯍꯥꯏꯈꯤꯕꯁꯤꯡ ꯑꯗꯨꯅ ꯃꯉꯣꯟꯗ ꯇꯁꯦꯡꯅꯃꯛꯀꯤ ꯆꯨꯔꯨꯡꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯖꯔꯤ ꯋꯥꯐꯝ ꯄꯨꯝꯅꯃꯛ ꯃꯍꯥꯛꯀꯤ ꯃꯄꯨꯔꯣꯏꯕ ꯖꯥꯈꯣꯟꯗ ꯂꯣꯏꯅꯃꯛ ꯇꯝꯂꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯣꯟꯅ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯣ ꯁꯥꯞ ꯇꯧꯕ ꯌꯥꯝꯅ ꯀꯟꯕꯅꯤ ꯀꯩꯗꯧꯕꯒꯤ ꯍꯥꯏꯔꯨꯔꯤꯕꯅꯣ ꯃꯍꯥꯛꯇꯤ ꯃꯤꯅ ꯉꯥꯡꯂꯤꯕꯁꯦ ꯐꯥꯒꯤꯅꯤ ꯖꯨꯒꯥꯏꯅꯤ ꯅꯠꯇ꯭ꯔꯒꯅ ꯆꯨꯝꯅ ꯋꯥꯒꯤ ꯋꯥ ꯑꯗꯨ ꯍꯥꯏꯔꯤꯕꯅꯤ ꯀꯔꯤꯝꯇ ꯈꯜꯂꯣꯏꯗꯣꯔꯤꯕꯅꯤ ꯑꯗꯨꯒ ꯉꯥꯛꯄꯤꯕꯁꯨ ꯍꯩꯇꯕꯅꯤ ꯀꯔꯤꯒꯤ ꯅꯪꯅ ꯃꯗꯣꯟꯗ ꯑꯗꯨꯝꯅ ꯍꯥꯏꯔꯨꯔꯤꯕꯅꯣ ꯃꯗꯨꯒꯤ ꯃꯥꯏꯕꯤꯗꯣ ꯄꯨꯔꯥ ꯕꯦꯔꯥꯒꯤ ꯃꯥꯏꯕꯤꯅꯤ ꯐꯔꯦꯁꯦ ꯑꯩ ꯆꯠꯂꯒꯅꯦ ꯑꯃꯨꯛꯇ ꯍꯥꯏꯅꯔꯨꯒꯦ ꯍꯌꯦꯡꯗꯣ ꯑꯗꯨꯝꯅ ꯂꯤꯂꯥꯕꯇꯤ ꯑꯃꯗꯤ ꯖꯥꯈꯣꯟ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯗꯨꯅ ꯑꯍꯤꯡ ꯑꯗꯨꯃ ꯍꯧꯈ꯭ꯔꯦ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ ꯖꯥꯈꯣꯟꯗꯣ ꯂꯤꯂꯥꯕꯇꯤꯅ ꯍꯥꯏꯕꯒꯤ ꯃꯇꯨꯡꯏꯟꯅ ꯑꯃꯥꯏꯕꯤ ꯊꯔꯣꯁꯪꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ ꯑꯃꯥꯏꯕꯤ ꯊꯔꯣꯁꯪꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯍꯧꯒꯠꯂꯝꯗ꯭ꯔꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯣꯟꯅ ꯑꯃꯥꯏꯕꯤ ꯊꯔꯣꯁꯪꯕꯤꯕꯨ ꯀꯟꯅ ꯀꯧꯔꯤ ꯊꯔꯣꯁꯪꯗꯣ ꯁꯨꯡꯇꯥ ꯇꯥꯗꯕꯗꯨꯗ ꯖꯥꯈꯣꯟꯒꯤ ꯃꯍꯥꯛꯀꯤ ꯈꯣꯟꯖꯥꯎ ꯊꯥꯗꯨꯅ ꯑꯃꯨꯛ ꯀꯧꯔꯨꯔꯤ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯁꯪꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯊꯣꯛꯂꯛꯇꯨꯅ ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯗꯨꯕꯣ ꯈꯨꯝꯃꯛꯇ꯭ꯔꯦ ꯊꯣꯛꯂꯛꯇ꯭ꯔꯦ ꯍꯥꯏꯕꯗꯨꯗꯤ ꯇꯨꯃꯤꯟꯅꯁꯨ ꯉꯥꯛꯇꯪ ꯂꯩꯌꯨ ꯅꯠꯇꯦ ꯇꯨꯃꯤꯟꯅ ꯂꯩꯕꯒꯁꯤꯕꯨ ꯍꯩꯇꯕ꯭ꯔꯣ ꯀꯩꯀꯧ ꯀꯧꯔꯤꯕꯗꯨꯕꯣ ꯖꯥꯈꯣꯟꯅ ꯀꯩꯅꯣꯅꯦ ꯇꯥꯗ꯭ꯔꯕꯗꯤ ꯏꯕꯨꯡꯉꯣ ꯇꯥꯅꯅꯕ ꯀꯧꯕ ꯍꯥꯏꯁꯤꯗꯤ ꯃꯁꯥꯅ ꯇꯥꯕꯅꯤꯅꯦ ꯅꯠꯇꯦꯅꯦ ꯃꯤꯅ ꯀꯧꯔꯒ ꯇꯥꯗ꯭ꯔꯤꯕꯁꯤꯕꯨ ꯅꯠꯇꯦ ꯑꯩꯁꯤꯕꯨ ꯄꯩꯁꯥ ꯊꯧꯕ ꯂꯥꯛꯄ ꯑꯣꯏꯅ ꯈꯜꯂꯨꯔꯕ꯭ꯔꯣ ꯊꯔꯣꯁꯪꯒꯤ ꯃꯆꯥꯅꯨꯄꯥꯅ ꯃꯁꯤ ꯃꯤꯁꯤ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯑꯩ ꯀꯩꯗꯧꯕ ꯂꯥꯛꯄꯅꯣ ꯅꯪꯕꯨ ꯑꯩꯈꯣꯏ ꯂꯩꯀꯥꯏꯒꯤ ꯇꯥꯗ ꯖꯥꯈꯣꯟ ꯅꯠꯇ꯭ꯔꯅꯦ ꯏꯕꯨꯡꯉꯣ ꯅꯪꯗꯤ ꯉꯍꯥꯟ ꯃꯈꯩ ꯀꯥꯏ ꯂꯩꯔꯨꯔꯦ ꯑꯩꯒꯤ ꯁꯛꯀꯥꯁꯤꯕꯨ ꯏꯈꯪ ꯈꯪꯉꯝꯗ꯭ꯔꯤꯁꯤꯕꯣ ꯅꯃꯥ ꯊꯔꯣꯁꯪ ꯂꯩꯇ꯭ꯔꯣ ꯀꯔꯤꯕꯨ ꯍꯧꯖꯤꯛꯀꯤꯗꯣ ꯏꯃꯥ ꯃꯥꯏꯕꯤ ꯊꯔꯣꯁꯪ ꯂꯩꯇꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨ ꯅꯪ ꯍꯧꯖꯤꯛꯀꯤꯗꯤ ꯑꯗꯨ ꯍꯥꯏꯕ ꯃꯥꯟꯗꯦꯍꯦ ꯑꯦꯔꯥ ꯏꯃꯥ ꯊꯔꯣꯁꯪ ꯍꯥꯏꯕꯅꯤ ꯅꯪꯅ ꯅꯃꯥ ꯊꯔꯣꯁꯪꯅ ꯇꯥꯔ ꯃꯥꯜꯂꯦ ꯍꯣꯏꯅꯦ ꯑꯗꯨꯃꯥꯏꯅ ꯇꯥꯈꯤꯅꯦ ꯑꯩꯁꯨ ꯁ꯭ꯋꯥꯏꯗꯅꯦ ꯑꯃꯨꯛ ꯁꯥꯒꯠꯂꯅꯨ ꯆꯠꯂꯣ ꯅꯃꯥ ꯀꯧꯊꯣꯔꯣ ꯀꯔꯤ ꯏꯃꯥ ꯀꯧꯊꯣꯔꯣ ꯍꯥꯏ ꯋꯥꯔꯤ ꯍꯣꯏ ꯃꯁꯤꯒꯤ ꯆꯥꯈꯣꯜꯁꯤ ꯃꯁꯤ ꯈꯔꯗꯤ ꯐꯥꯎꯕꯅꯤꯁꯦ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯡꯉꯒ ꯊꯔꯣꯁꯪꯒꯤ ꯃꯆꯥꯅꯨꯄꯥꯗꯣ ꯆꯠꯈ꯭ꯔꯦ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯔꯣꯁꯪꯗꯣ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯕ ꯃꯈꯩ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯖꯥꯈꯣꯟ ꯎꯕꯗ
hai kari taure amu ai gi nakal laklaiba sibo asuk koibasi aibu maibi amani haidana kanam tan layeng ba lakhidrabani hai kari gino ha nati ina khuning bagiro natragana nangbu mantra haining bagiro ima maibi ina khuning bagi ina khunba yananaba leiwa kakasu ima maibi da leibro hai kari gi leitani paidana leikhre o aduga ima maibi ina khundrisina kari gi hai napa yai mi macha aikhodi khulloin khulrimi tandana adonang lakhodi maramu kari no ne ima maibi seme ta hairabada aigi nupi Lilabatina ngahan wai chahi khara gi mamangta ima da kari gu wafum khara adu hairu male ma angang ne nupi masani dana adu da ima na taseng ma ki madu da saudana sap ama tauki male madu ki sapan top tu kokpi yo haijagi dana nacha lakchari bani adum na haira ko tharo sang kari wafam no haiduna ngaktang ningsingi matamadu da bahak sing lakle Lilabati da mahakna son kiba sapado madu khanglakpada tharo sangna ai madu bu thungane haiba leibro aduk chingi pa hairi ba haibu dida as ima thungna banati thungna isanu pido migi nungna phamu bari isanu pidu sune pakhal wai tab ta loiraba ado ima ne chanbi duna magi sapam tuk tuk kokpiraga mabu umtang pharanaba wafam adu taba tharo sang wakal khara nungaitana hai kaisu khatraba ngang aduda adugumba da sama tabado aisu yamba nungaiti aisu ne ping launa sauganbi mingonda sabeda tawganbase masi ju toklage hair phana kanadi honabani adubune hekta laiman karakpa adu aina tawba sabse thungsu thungganbani maiba maibi tawba sabse adum thungganbani bungo aikhoi di chamang phimang chabanti oh hoi ma maibi adu aigi sanu pidubu farana ba upayam tangdi sapto kokpi dragadi ye aina ne thamoi sengna hairabasini kokcharabani nangi nu pido laklaga aingonda khurumlaga ne kokcharage haidana khurumlamlabadi kharasu phagadaba nangone hek lakle ima namau nu pidu kigum karigum ma lakpa ki haibra karino laktabdu da he kari ki gadori banone ha aisu mawong chadre mawong chadaba phibam chadaba aikoina kaya gi matik awa ikai ban nang ni haibado aisu nu pidu su so na khangwani ai chaina khuldu phangine aduna ne ai mawdo lao hayu aina mangoda makok nan tharaga ne sapto ko pige aduga isu du su phabu oisinu es yam nungai jare ma adudi ma aimu hanjakragi namong nu pida hairukige hoi ibu mo chatlabro ima ai chasa ai kauge tawuni hai takhen lupa kundang di piramudana kawu ima paisa piram dai sidi loi kauna bani kai do ima haidi chui babu yori kusala yarongani oh sema lupa yang kai sti yauri kun chapiri yaromre yang kai ne hena phare ne yamna kaliba makai sapto thuna kokadori bani ne is yae si mai bisi imase phare asumna paisa kalab mutung jakhondo yamna harauna Lilabati gi mayumda sapado kokpirage haiduna tamluna ba chelakli tharo sang su lupa yang kai do pairaga nokphet tawna imungda changkhri jakhonduna parap mayum jorno ba chelakpadadi kapna lawno bagi khonjelama tabagum tawi jakhondo kedoraba jano hadun ipa pakana changlakpada thonga lomda phingok setpi mayamama changtok changin toribudu ubada ahalamana jakhon ayuk stenu dikrai manguriba hai na cha nu pido ibungo thauri yalaga siramme haidana mayama muktoibu lojare nangna kadai chi loribuno karino haisibo asumna jakhondo lilla tawduna masado chatpa phawbang do makai thak nikna chenselai awoiba maki liglagi thawai yaudraba hakchang hojik thangdoktuna thanamlibudu urubada jakhondi aina magi damakta chaluribasidi karisu kanadraba haiduna mangdunu leiri Lilabati di wantha kapli jakhonda aigi chanupi se asumna tawroli bise karigino aina karada kari lan khrabagi haiduna tengthana oina kapli
ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯍꯧꯖꯤꯛꯇꯤ ꯂꯤꯛꯂꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯣ ꯄꯣꯂꯣꯏꯅꯅꯕꯒꯤꯗꯃꯛ ꯁꯦꯝ ꯁꯥꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯇꯧꯗꯨꯅ ꯃꯇꯝ ꯑꯗꯣ ꯍꯧꯈ꯭ꯔꯦ꯫ ꯂꯤꯛꯂꯥꯒꯤ ꯃꯁꯥ ꯑꯗꯨꯁꯨ ꯄꯣꯠꯂꯣꯏꯕ ꯂꯣꯏꯈ꯭ꯔꯦ꯫ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝꯅꯤ꯫ ꯂꯤꯂꯥꯕꯇꯤꯗꯤ ꯃꯆꯥꯅꯨꯄꯤꯕꯨ ꯇꯦꯡꯊꯥꯅ ꯑꯣꯏꯅ ꯀꯧꯗꯨꯅ ꯀꯞꯇꯨꯅ ꯃꯥꯡꯒꯣꯜꯗ ꯑꯗꯨꯃꯛ ꯂꯩꯔꯤ꯫ ꯃꯌꯥꯝ ꯑꯃꯁꯨ ꯐꯝꯗꯨꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯔꯤ꯫ ꯀꯔꯤ ꯇꯧꯁꯤꯒꯦ ꯇꯥꯟꯅꯔꯤꯕꯅꯤ꯫ ꯅꯥꯀꯜ ꯑꯃꯗꯅ ꯀꯝꯗꯧꯔꯤ ꯈꯨꯜꯒꯤ ꯄꯣꯠꯂꯣꯏꯐꯝ ꯑꯣꯏꯔꯤꯕ ꯃꯪ ꯂꯩꯔꯤꯕ ꯑꯗꯨꯒꯤ ꯃꯅꯥꯛꯇꯒꯤ ꯈꯔ ꯆꯠꯊꯣꯛꯂꯒ ꯍꯧꯕ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯂꯝꯄꯥꯛ ꯑꯃꯒꯤ ꯃꯇꯥꯏꯗ ꯍꯧꯕ ꯑꯗꯨꯒꯤ ꯈꯣꯡꯅꯥꯡ ꯄꯥꯝꯕꯤ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯇꯨꯃꯤꯟꯅ ꯐꯝꯂꯒ ꯂꯩꯔꯤ꯫ ꯃꯇꯣꯝꯇ ꯈꯟꯖꯔꯤ, ꯀꯔꯤꯅꯣꯅꯦ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯁꯤꯗ ꯀꯃꯥꯏꯅ ꯂꯥꯛꯑꯝꯃꯤꯖꯥꯠꯅꯣꯅꯦ? ꯑꯩꯒꯤ ꯌꯨꯝꯗꯨꯅ ꯆꯠꯂꯨꯗꯕ ꯌꯥꯗꯦꯗ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯇꯞꯄꯤꯡ ꯍꯧꯒꯠꯂꯛꯏ꯫ ꯃꯇꯝ ꯑꯗꯨꯗ ꯋꯥꯈꯜ ꯑꯃꯁꯨ ꯅꯤꯡꯁꯤꯡꯂꯛꯏ꯫ ꯉꯔꯥꯡ ꯑꯍꯤꯡ ꯃꯍꯥꯛꯅ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯁꯤꯅꯕ ꯍꯣꯠꯅꯈꯤꯕꯗꯨꯗ ꯃꯍꯥꯛ ꯄꯨꯗ꯭ꯔꯨꯞ ꯂꯩꯃꯥꯏꯗ ꯀꯦꯜꯂꯛꯈꯤꯕꯅꯤ꯫ ꯃꯁꯤꯗꯒꯤꯗꯤ ꯃꯍꯥꯛꯅ ꯐꯃꯨꯡꯗ ꯇꯨꯝꯕ ꯌꯥꯕ ꯇꯨꯝꯂꯨꯔꯒ ꯍꯧꯒꯠꯂꯛꯄꯗ ꯇꯧꯔꯝꯂꯤꯕ ꯃꯌꯥꯝ ꯑꯗꯣ ꯃꯃꯤ ꯁꯥꯃꯤ ꯅꯤꯡꯁꯤꯡꯂꯤ꯫ ꯃꯍꯥꯛꯄꯨ ꯁꯤꯔꯦ ꯍꯥꯏꯗꯨꯅ ꯃꯌꯥꯝꯅ ꯀꯞꯅ ꯂꯥꯎꯅꯕ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡꯅ ꯌꯥꯟꯗꯨꯅ ꯂꯩꯕ, ꯑꯗꯒꯤ ꯃꯄꯥꯕꯨꯡꯕꯨꯁꯨ ꯃꯍꯥꯛꯅ ꯀꯧꯕ ꯇꯥꯗꯕ ꯃꯈꯩ ꯑꯗꯨꯝ ꯆꯠꯈꯤꯕ ꯃꯌꯥꯝꯁꯤꯡ ꯑꯁꯤꯗꯒꯤ ꯂꯤꯛꯂꯥꯗꯣ ꯊꯣꯡꯒꯥꯟꯗ ꯑꯁꯨꯝ ꯃꯄꯥ ꯊꯤꯔꯨꯅꯤ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯄꯗꯒꯤ ꯊꯣꯡꯒꯥꯟꯗ ꯍꯟꯖꯤꯟꯐꯝ ꯈꯪꯗꯗꯨꯅ ꯉꯥꯎꯆꯠꯅꯗꯨꯅ ꯑꯗꯨꯝ ꯂꯩꯔꯛꯄꯗꯒꯤ ꯈꯣꯡꯅꯥꯡꯈꯣꯡ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯦ ꯅꯤꯡꯁꯤꯡꯂꯛꯂꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥ ꯊꯤꯡꯊꯗꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯄꯔꯞ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯒꯤ ꯃꯇꯨꯡꯗ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯧꯔꯛꯄꯗꯒꯤ ꯂꯤꯛꯂꯥꯗꯣ ꯐꯠ ꯂꯩꯊꯣꯔꯛꯂꯤ꯫ ꯃꯇꯧ ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯃꯍꯥꯛꯅ ꯂꯩꯊꯣꯔꯛꯄꯗꯗꯤ ꯃꯍꯥꯛꯀꯤ ꯍꯦꯛ ꯃꯇꯨꯡꯗ ꯃꯨꯁꯤꯟ ꯃꯨꯅ ꯋꯥꯡꯗ꯭ꯔꯤꯡ ꯋꯥꯡꯅ ꯃꯁꯝ ꯃꯅꯥ ꯑꯗꯨꯅ ꯃꯃꯥꯡꯂꯣꯝꯗ ꯊꯥꯗꯔꯒ ꯈꯨꯔꯨ ꯌꯧꯕ ꯀꯅꯥꯒꯨꯝꯕ ꯁꯛꯇꯝ ꯑꯃ ꯂꯦꯞꯂꯒ ꯂꯩꯔꯝꯂꯦ꯫ ꯃꯗꯨ ꯎꯔꯨꯕꯗ ꯂꯤꯛꯂꯥꯗꯣ ꯈꯪꯄ꯭ꯔꯦꯛ ꯈꯪꯏ꯫ ꯆꯦꯟꯈꯤꯒꯦ ꯇꯧꯕꯗ ꯃꯍꯥꯛꯀꯤ ꯃꯇꯨꯡꯗꯒꯤ ꯀꯧꯔꯛꯂꯤꯕ ꯑꯗꯨꯅ "ꯉꯥꯏꯈꯣꯅꯦ ꯅꯪꯕꯣ" ꯍꯥꯏꯗꯨꯅ ꯈꯥꯝꯂꯛꯏ꯫ ꯂꯤꯛꯂꯥꯅ "ꯅꯍꯥꯛ ꯀꯅꯥꯅꯣ? ꯅꯍꯥꯛ ꯕꯨꯠꯂꯥ?" ꯍꯥꯏꯗꯨꯅ ꯍꯪꯏ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤ ꯑꯗꯨꯅ "ꯍꯣꯏ ꯃꯥꯅꯦ, ꯑꯩꯁꯤ ꯕꯨꯠꯅꯤ꯫ ꯑꯗꯣ ꯅꯪꯁꯨ ꯕꯨꯠ ꯅꯠꯇ꯭ꯔꯣ? ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯐꯝ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯂꯒ ꯂꯩꯔꯤꯕꯗꯨꯕꯣ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯅ "ꯑꯩ ꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯗꯨꯅ ꯇꯧꯔꯤꯕꯅꯤ" ꯍꯥꯏꯔꯛꯄꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯅꯣꯛꯂꯒ "ꯅꯍꯥꯛ ꯍꯧꯖꯤꯛ ꯁꯤꯔꯕꯅꯤ. ꯁꯣꯔꯥꯠ ꯍꯦꯛ ꯂꯣꯏꯕꯒ ꯅꯍꯥꯛ ꯂꯥꯏꯔꯩꯄꯥꯛꯇ ꯄꯨꯈ꯭ꯔꯒꯅꯤ ꯀꯣꯌꯨꯝ ꯂꯌꯥꯝꯅ. ꯅꯍꯥꯛꯅ ꯍꯧꯖꯤꯛ ꯂꯩꯒꯗꯕꯁꯦ ꯅꯨꯃꯤꯠ ꯈꯔꯗꯤ ꯈꯛꯇꯅꯤ" ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯌꯥꯝꯅ ꯀꯞꯆꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ "ꯑꯗꯨꯒꯤ ꯁꯔꯨꯛꯄꯨꯗꯤ ꯂꯥꯛꯑꯣ, ꯑꯩꯈꯣꯏ ꯂꯩꯃꯨ ꯃꯌꯥꯝ ꯑꯃ ꯈꯣꯡꯅꯥꯡ ꯃꯊꯛꯇ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯅꯗꯨꯅ ꯆꯦꯟ ꯆꯣꯡꯗꯨꯅ ꯁꯥꯟꯅꯒꯗꯧꯔꯤ. ꯃꯁꯤꯗ ꯌꯥꯎꯔꯨꯁꯤ ꯂꯥꯛꯑꯣ" ꯍꯥꯏꯗꯨꯅ ꯀꯧꯔꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ "ꯑꯩꯗꯤ ꯌꯥꯎꯅꯤꯡꯗꯦ" ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ꯫ ꯂꯥꯏꯃꯨꯗꯨꯁꯨ ꯊꯣꯏꯅ ꯍꯦꯟꯅ ꯃꯉꯣꯟꯗ ꯍꯥꯏꯔꯝꯗꯕꯤꯗ "ꯐꯔꯦ ꯑꯗꯨꯗꯤ" ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯆꯠꯈ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯈꯜꯂꯤ, "ꯀꯔꯤꯅꯣ ꯑꯩꯉꯣꯟꯗ ꯇꯧꯔꯤꯕꯁꯤꯕꯣ? ꯑꯩꯕꯨ ꯇꯁꯦꯡꯅ ꯁꯤꯔꯕ ꯖꯥꯠꯂꯅꯦ? ꯐꯩ, ꯌꯨꯝꯗ ꯆꯪꯗ꯭ꯔꯕꯁꯨ ꯑꯩꯕꯨ ꯌꯥꯝ ꯅꯨꯡꯁꯤꯈꯤꯕ ꯑꯩꯈꯣꯏꯒꯤ ꯂꯩꯀꯥꯏꯒꯤ ꯏꯆꯦ ꯀꯕꯤꯇꯥ ꯍꯣꯏꯗ ꯑꯃꯨꯛꯇ ꯆꯪꯗꯅ ꯌꯦꯡꯉꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯂꯤꯛꯂꯥꯗꯣ ꯀꯕꯤꯇꯥ ꯍꯣꯏꯒꯤ ꯃꯌꯨꯝꯗ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯁꯤꯗ ꯅꯣꯡꯁꯨ ꯒꯨꯔꯨꯡ ꯃꯪꯗꯨꯅ ꯅꯣꯡ ꯆꯨꯕ ꯍꯧꯔꯛꯂꯤ꯫ ꯂꯤꯛꯂꯥꯅ "ꯑꯁ, ꯅꯣꯡꯁꯤ ꯑꯃꯨꯛ ꯆꯨꯁꯜꯂꯛꯂꯦꯅꯦ. ꯑꯩꯅ ꯉꯁꯥꯏꯗꯒꯤ ꯅꯣꯡ ꯇꯥꯗꯧ ꯃꯥꯜꯂꯤ ꯍꯥꯏꯕꯗꯨꯗꯤ ꯅꯣꯡꯁꯤ ꯇꯁꯦꯡꯅ ꯇꯥꯔꯦ ꯍꯥꯏꯕ ꯇꯧꯔꯤꯁꯦ." ꯑꯁꯨꯝꯅ ꯅꯣꯡ ꯇꯥꯔꯛꯄꯗꯒꯤꯗꯤ ꯃꯍꯥꯛ ꯑꯃꯨꯛ ꯆꯠꯄ ꯇꯜꯂꯗꯨꯅ ꯃꯍꯥꯛꯅ ꯍꯦꯛ ꯂꯩꯕ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯗ ꯂꯥꯛꯇꯨꯅ ꯇꯨꯃꯤꯟꯅ ꯐꯝꯗꯨꯅ ꯂꯩꯔꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯃꯊꯪꯒꯤ ꯅꯣꯡꯉꯥꯜꯂꯛꯂꯦ꯫ ꯅꯣꯡꯉꯥꯜꯂꯛꯂꯕ ꯑꯗꯨꯗꯗꯤ ꯂꯤꯛꯂꯥꯒꯤ ꯃꯄꯥ ꯖꯥꯈꯣꯟ ꯑꯃꯗꯤ ꯃꯃꯥ ꯂꯤꯂꯥꯕꯇꯤꯁꯨ ꯀꯞ ꯂꯥꯎꯗꯨꯅ ꯃꯆꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛꯁꯤꯡ ꯂꯣꯏꯅꯃꯛ ꯄꯥꯡꯊꯣꯛꯂꯤ꯫ ꯊꯔꯣ ꯑꯁꯪꯗꯣ ꯄꯥꯎ ꯇꯥꯕꯗ ꯃꯍꯥꯛꯁꯨ ꯂꯥꯛꯂꯤ꯫ ꯃꯍꯥꯛꯅ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯗ ꯃꯍꯥꯛꯄꯨ ꯉꯥꯛꯄꯤꯅꯕ ꯍꯥꯏꯈꯤ꯫ ꯑꯗꯨꯕꯨ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯅ "ꯀꯔꯤꯁꯨ ꯀꯥꯏꯗꯦꯗ" ꯍꯥꯏꯗꯨꯅ "ꯀꯩꯁꯨ ꯅꯨꯡꯉꯥꯏꯇꯕ ꯈꯟꯅꯔꯒꯨꯝꯁꯤ" ꯍꯥꯏꯗꯨꯅꯕꯨꯗꯤ ꯍꯥꯏꯕꯕꯨ ꯊꯃꯣꯏꯗꯗꯤ ꯏꯅꯨꯡ ꯅꯨꯡꯉꯥꯏꯅꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯊꯔꯣꯁꯪꯅ ꯖꯥꯈꯣꯟꯗ "ꯏꯕꯨꯡꯉꯣ, ꯅꯪꯒꯤ ꯅꯆꯥꯅꯨꯄꯤꯗꯣ ꯍꯧꯖꯤꯛꯁꯨ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯀꯣꯏꯆꯠ ꯆꯠꯇꯨꯅ ꯂꯩꯔꯦ. ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯃꯤꯔꯦꯜꯗꯣ ꯍꯧꯖꯤꯛ ꯐꯥꯎꯕ ꯁꯥꯟꯇꯤ ꯐꯪꯗ꯭ꯔꯤ. ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏ ꯃꯥꯒꯤꯗꯃꯛꯇ ꯀꯔꯤꯒꯨꯝꯕ ꯈꯔꯗꯤ ꯇꯧꯕꯤꯕ ꯐꯩ." ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯖꯥꯈꯣꯟꯅ "ꯏꯃꯥ ꯃꯥꯏꯕꯤ, ꯀꯔꯤ ꯇꯧꯒꯗꯕꯅꯣ ꯍꯧꯖꯤꯛꯄꯨ?" ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯔꯣꯁꯪꯅ "ꯏꯕꯨꯡꯉꯣ, ꯇꯧꯒꯗꯕ ꯊꯕꯛ ꯍꯥꯏꯕꯕꯨ ꯃꯥꯒꯤꯗꯃꯛꯇ ꯃꯥꯅ ꯄꯥꯝꯖꯔꯤꯕ ꯄꯣꯠꯂꯝ ꯆꯩꯔꯝꯁꯤꯡ ꯑꯗꯣ ꯀꯠꯊꯣꯛꯂꯦ ꯍꯥꯏꯔꯒ ꯂꯥꯏ ꯈꯨꯔꯨꯝꯒꯗꯕꯅꯤ꯫
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗꯨꯗ ꯖꯥꯀꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯅ ꯂꯥꯏꯗꯨ ꯀꯩꯗꯧꯉꯩ ꯈꯨꯔꯨꯝꯒꯗꯕꯅꯣ ꯍꯥꯏꯗꯨꯅ ꯍꯪꯉꯤ꯫ ꯊꯔꯣꯁꯪꯅ ꯑꯗꯨꯗꯤ ꯁꯣꯔꯥꯠ ꯂꯣꯏꯔꯒ ꯇꯧꯗ꯭ꯔꯕꯗꯤ ꯌꯥꯔꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡ ꯅꯨꯃꯤꯗꯥꯡꯒꯤ ꯃꯇꯝ ꯑꯣꯏꯔꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯅꯣꯡꯁꯨ ꯀꯟꯅ ꯑꯗꯨꯃꯛ ꯇꯥꯔꯤꯕꯅꯤ꯫ ꯂꯤꯛꯂꯥꯗꯣ ꯅꯣꯡꯁꯤ ꯁꯨꯍꯥꯡ ꯍꯥꯡꯗꯦ꯫ ꯑꯗꯨꯅ ꯉꯁꯤꯗꯤ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯇꯕ ꯌꯥꯗ꯭ꯔꯦ ꯈꯟꯗꯨꯅ ꯂꯩꯀꯥꯏꯒꯤ ꯃꯈꯣꯏꯒꯤ ꯃꯆꯦ ꯑꯃꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯤ꯫ ꯃꯆꯦ ꯑꯗꯨꯅꯗꯤ ꯌꯥꯝꯅ ꯂꯨꯅ ꯇꯧꯖꯕ ꯅꯠꯇꯦ꯫ ꯑꯗꯨ ꯂꯩꯀꯥꯏ ꯊꯪꯅꯔꯨꯕꯒꯤ ꯀꯧꯅ ꯉꯥꯡꯅꯗꯕ ꯅꯨꯡꯉꯥꯏꯇꯗꯨꯅ ꯑꯗꯨ ꯀꯧꯅ ꯉꯥꯡꯅꯕꯒꯤ ꯋꯥꯅꯤ꯫ ꯑꯁꯨꯝꯅ ꯂꯤꯛꯂꯥꯅ ꯁꯦꯀ꯭ꯔꯧ ꯁꯦꯀ꯭ꯔꯧ ꯃꯥꯒꯤ ꯑꯅꯣꯏꯕ ꯁꯛꯇꯝ ꯃꯥꯒꯤ ꯑꯅꯣꯏꯕ ꯍꯛꯆꯥꯡ ꯑꯗꯨ ꯄꯨꯗꯨꯅ ꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯀꯤ ꯃꯆꯦꯒꯤ ꯌꯨꯝ ꯑꯗꯨ ꯌꯧꯁꯤꯜꯂꯛꯂꯦ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯅ ꯈꯟꯖꯩ ꯑꯩꯒꯤ ꯌꯨꯝꯗꯤ ꯀꯗꯥꯏꯗ ꯑꯣꯏꯈ꯭ꯔꯕꯖꯥꯠꯅꯣ? ꯑꯩꯒꯤ ꯌꯨꯝꯗꯤ ꯏꯁꯥꯅ ꯀꯥꯎꯖꯈ꯭ꯔꯦ ꯑꯗꯨꯒ ꯏꯆꯦ ꯑꯁꯤꯒꯤ ꯌꯨꯝꯅ ꯅꯤꯡꯁꯤꯡꯉꯤꯕꯁꯤꯅ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯇꯣꯝꯇ ꯈꯟꯖꯔꯤ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯅ ꯌꯨꯝꯒꯤ ꯃꯅꯤꯡ ꯊꯣꯡ ꯑꯗꯨꯗ ꯆꯪꯂꯒꯦ ꯃꯃꯥꯡ ꯊꯣꯡ ꯑꯁꯤꯗꯤ ꯊꯣꯡ ꯂꯣꯜꯂꯦ ꯍꯥꯏꯗꯨꯅ ꯃꯅꯤꯡ ꯊꯣꯡꯒꯤ ꯃꯌꯥ ꯀꯥꯗꯨꯅ ꯂꯩꯔꯤꯕꯒꯤ ꯃꯉꯥꯜ ꯑꯗꯨ ꯐꯪꯕꯗꯒꯤ ꯃꯅꯤꯡꯂꯣꯝꯗ ꯐꯔꯞ ꯐꯔꯞ ꯂꯥꯛꯂꯤ꯫ ꯙꯥꯔꯤ ꯑꯗꯨꯗ ꯅꯦꯠꯇꯨꯅ ꯑꯁꯨꯝ ꯂꯥꯛꯄꯅ ꯃꯍꯥꯛꯅ ꯃꯅꯤꯡ ꯊꯣꯡ ꯑꯗꯨ ꯊꯤꯟꯒꯦ ꯍꯥꯏꯗꯨꯅ ꯍꯦꯛ ꯇꯧꯔꯛꯄꯗ ꯃꯍꯥꯛꯅ ꯍꯥꯏꯔꯤꯕ ꯃꯆꯦ ꯑꯗꯣ ꯊꯣꯡ ꯑꯗꯣ ꯁꯠ ꯍꯥꯡꯇꯣꯔꯛꯏ ꯀꯣꯝꯄꯥꯛ ꯑꯃ ꯄꯥꯏꯔꯒ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯏꯃꯥ ꯍꯥꯏꯗꯨꯅ ꯈꯪꯂꯒ ꯃꯍꯥꯛꯅ ꯂꯩꯔꯤꯕ ꯙꯥꯔꯤ ꯑꯗꯨꯗꯒꯤ ꯁꯠ ꯅꯥꯟꯊꯨꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯊꯣꯛ ꯇꯨꯁꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯍꯧꯒꯠꯂ ꯇꯨꯁꯜꯂ ꯅꯥꯟꯊꯨꯗꯨꯅ ꯂꯩꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛꯀꯤ ꯃꯆꯦ ꯑꯗꯨꯅ ꯀꯩꯅꯣ ꯁꯤꯗ ꯕꯨꯗꯨꯡ ꯇꯧꯔꯤꯕꯁꯤꯕꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛꯁꯨ ꯂꯩꯊꯣꯛꯇꯨꯅ ꯌꯦꯡꯂꯛꯏ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯀꯤꯅ ꯂꯩꯊꯣꯔꯛꯄꯗ ꯃꯨꯁꯤꯟꯃꯨꯅ ꯃꯇꯨꯝ ꯇꯥꯔꯒ ꯊꯔꯣ ꯑꯣꯜꯂꯤꯕꯗꯨ ꯎꯔꯨꯕꯗ ꯄꯨꯝꯃꯝꯒ ꯃꯝꯃꯦ꯫ ꯅꯨꯄꯤ ꯑꯗꯣ ꯏꯃꯥ ꯀꯩꯅꯣ ꯁꯤꯗꯤ ꯍꯥꯏꯗꯨꯅ ꯐꯅꯦꯛ ꯑꯗꯣ ꯈꯨꯔꯨ ꯐꯥꯎꯕ ꯁꯠ ꯄꯥꯈꯠꯂꯝꯂꯒ ꯈꯝ ꯆꯣꯡꯗꯨꯅ ꯆꯦꯟꯁꯤꯟꯈ꯭ꯔꯦ꯫ ꯑꯗꯨꯒ ꯃꯅꯤꯡ ꯊꯣꯡ ꯑꯗꯣ ꯇꯣꯡ ꯂꯣꯟꯁꯤꯜꯂꯤ꯫ ꯂꯤꯛꯂꯥꯗꯣ ꯀꯩꯅꯣ ꯁꯤ ꯅꯨꯄꯤꯁꯤꯗꯤ ꯄꯨꯔꯥ ꯃꯑꯣꯡ ꯑꯃꯅꯤꯅꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯁꯨ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯦꯟꯈꯤꯅꯕ ꯍꯣꯠꯅꯔꯛꯏ꯫ ꯂꯤꯛꯂꯥꯅ ꯑꯁ ꯀꯩꯅꯣ ꯇꯧꯔꯤꯁꯤꯕꯣ ꯃꯤꯒꯤꯗꯤ ꯂꯥꯏ ꯑꯣꯏꯕ ꯕꯨꯠ ꯑꯣꯏꯕꯁꯤ ꯀꯣꯏꯃꯥꯡ ꯃꯥꯡꯕ ꯉꯝꯃꯤ ꯑꯩꯅ ꯉꯝꯗ꯭ꯔꯤꯁꯤ ꯀꯩꯅꯣ? ꯑꯣ ꯃꯥꯡꯉꯣ ꯃꯥꯡꯗꯦ ꯃꯤ ꯇꯧꯔꯤꯁꯦ꯫ ꯂꯤꯛꯂꯥꯗꯣ ꯃꯇꯣꯝꯇ ꯃꯨꯔꯨ ꯁꯣꯟꯗꯨꯅ ꯂꯩꯔꯤꯉꯩ ꯃꯤꯑꯣꯏ ꯈꯔꯅ ꯀꯗꯥꯏꯗꯅꯣ ꯍꯥꯏꯗꯨꯅ ꯊꯣꯛꯂꯛꯏ꯫ ꯑꯗꯨꯕꯨ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯃꯤ ꯊꯣꯛꯂꯛꯑꯦ ꯈꯪꯕꯗꯒꯤ ꯃꯍꯥꯛ ꯍꯧꯒꯠꯇꯨꯅ ꯆꯠꯇꯨꯅ ꯆꯠꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯀꯅꯥꯁꯨ ꯂꯩꯇꯦꯗ ꯍꯥꯏꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯏꯕꯦꯝꯃ ꯀꯅꯥꯁꯨ ꯂꯩꯍꯧꯗꯦꯅꯦ ꯍꯥꯏꯗꯨꯅ ꯂꯩꯔꯤꯕ ꯑꯍꯜꯁꯤꯡ ꯑꯗꯨꯅ ꯍꯥꯏꯔꯤ꯫ ꯅꯨꯄꯤ ꯑꯗꯣ ꯑꯩꯒꯤ ꯋꯥꯈꯜꯗꯗꯤ ꯁꯨꯡꯅꯠ ꯅꯠꯇ꯭ꯔꯦ ꯍꯧꯖꯤꯛꯀꯤꯗꯣ ꯃꯑꯣꯡ ꯑꯃꯅꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯇꯤ ꯀꯤꯃꯟꯈꯤꯗꯨꯅ ꯀꯞꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯗꯣ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕꯗꯨꯕꯨ ꯑꯁꯨꯝꯅ ꯈꯜꯂꯒ ꯂꯥꯛꯏ꯫ ꯃꯁꯥꯗꯣ ꯂꯩꯈꯣꯝ ꯂꯩꯅꯥꯡ ꯇꯩꯕ꯭ꯔꯥ ꯍꯥꯏꯗꯨꯅ ꯌꯦꯡꯉꯦ ꯑꯗꯨꯕꯨ ꯂꯩꯈꯣꯝ ꯂꯩꯅꯥꯡꯗꯤ ꯑꯃꯠꯇ ꯇꯩꯔꯝꯗꯦ꯫ ꯂꯤꯛꯂꯥꯗꯣ ꯃꯇꯣꯝꯇ ꯉꯛꯆꯩ꯫ ꯑꯗꯨꯅ ꯂꯩꯔꯤꯉꯩ ꯏꯈꯪ ꯈꯪꯍꯧꯗꯅ ꯉꯔꯥꯡ ꯃꯍꯥꯛꯅ ꯊꯦꯡꯅꯈꯤꯕ ꯕꯨꯠ ꯅꯨꯄꯤꯗꯣ ꯑꯃꯨꯛ ꯊꯣꯔꯛꯂꯤ꯫ ꯕꯨꯠ ꯅꯨꯄꯤ ꯑꯗꯨꯅ ꯍꯩ ꯏꯕꯦꯝꯃ ꯂꯤꯛꯂꯥ ꯅꯍꯥꯛ ꯉꯁꯤ ꯀꯗꯥꯏ ꯆꯠꯂꯨꯔꯤꯕꯅꯣ? ꯑꯗꯨꯝꯅ ꯍꯪꯂꯛꯄꯗ ꯂꯤꯛꯂꯥꯅ ꯃꯉꯣꯟꯗ ꯇꯧꯈ꯭ꯔꯤꯕꯁꯤꯡ ꯑꯗꯣ ꯂꯣꯏꯅꯃꯛ ꯇꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏꯃꯟ ꯅꯨꯄꯤ ꯑꯗꯨꯅ ꯏꯍꯦ ꯑꯗꯨꯒꯤ ꯑꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛꯅ ꯀꯝꯗꯧꯅ ꯃꯥꯡꯒꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯃꯤꯅ ꯑꯩꯈꯣꯏꯁꯦ ꯎꯍꯟꯒꯅꯤ ꯑꯗꯨꯒ ꯀꯝꯗꯧꯅ ꯑꯃꯨꯛ ꯎꯍꯜꯂꯣꯏ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯀꯥꯡꯂꯣꯟꯁꯤꯡ ꯇꯝꯕꯤꯈ꯭ꯔꯦ꯫ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯗꯣ ꯈꯔ ꯈꯪꯂꯕꯅꯤꯅ ꯃꯍꯥꯛꯁꯨ ꯃꯤꯉꯣꯟꯗ ꯀꯔꯦꯝꯅꯕ ꯂꯛꯅꯅꯤꯡꯕ ꯇꯝꯅꯅꯤꯡꯕ ꯐꯥꯎꯕ ꯍꯧꯔꯛꯂꯦ꯫ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯈꯣꯡꯅꯥꯡ ꯑꯗꯨꯗ ꯑꯗꯨꯃꯛ ꯐꯝꯂꯒ ꯃꯤ ꯂꯥꯛꯄ ꯉꯥꯏꯗꯨꯅ ꯂꯩꯔꯤ꯫ ꯃꯤꯀꯨꯞ ꯈꯔꯒꯤ ꯇꯨꯡ ꯃꯇꯝꯗꯨ ꯉꯜꯂꯤꯕꯅꯤꯅ ꯃꯈꯣꯏ ꯅꯨꯄꯥ ꯑꯅꯤꯈꯛ ꯀꯩꯊꯦꯜꯂꯣꯝꯗꯒꯤ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯒ ꯂꯥꯛꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯃꯁꯤꯗ ꯅꯨꯄꯥ ꯑꯅꯤꯈꯛ ꯂꯥꯛꯑꯦ ꯐꯩ ꯈꯪꯒꯅꯤ ꯃꯈꯣꯏ ꯑꯅꯤꯁꯤꯗ ꯍꯦꯛꯇꯃꯛ ꯃꯃꯥꯡꯁꯤꯗ ꯋꯪ ꯄꯥꯏꯊꯔꯒ ꯁꯞ ꯂꯦꯞꯀꯦ ꯑꯗꯒꯤ ꯃꯈꯣꯏꯅ ꯁ꯭ꯋꯥꯏ ꯂꯥꯎꯔꯤꯉꯩꯗꯨꯗ ꯑꯃꯨꯛ ꯑꯩꯁꯦ ꯐꯨꯠ ꯃꯥꯡꯈ꯭ꯔꯒ ꯂꯣꯏꯔꯦ꯫ ꯑꯁꯨꯝꯅ ꯃꯍꯥꯛꯅ ꯅꯨꯄꯥ ꯑꯅꯤꯗꯨꯗ ꯌꯦꯡꯉꯒ ꯃꯍꯥꯛꯀꯤ ꯃꯅꯥꯛ ꯌꯧꯔꯛꯀꯗꯕ ꯈꯔ ꯋꯥꯠꯂꯤꯉꯩ ꯂꯤꯛꯂꯥꯅ ꯃꯤꯅ ꯃꯁꯛ ꯎꯔꯅꯕꯒꯤ ꯃꯑꯣꯡ ꯑꯗꯣ ꯃꯍꯥꯛꯅ ꯁꯦꯝꯂꯕ ꯃꯇꯨꯡ ꯂꯩꯋꯥ ꯁꯣꯜꯂꯕ ꯃꯇꯨꯡ ꯃꯤꯅ ꯃꯍꯥꯛꯁꯦ ꯎꯍꯜꯂꯕ ꯃꯇꯨꯡꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯍꯦꯛ ꯌꯧꯁꯤꯜꯂꯛꯄꯒ ꯂꯤꯛꯂꯥꯗꯨꯅ ꯋꯥꯡꯂꯕ ꯎꯒꯤ ꯃꯁꯥ ꯑꯃꯗꯒꯤ ꯋꯪ ꯆꯣꯡꯊꯔꯛꯄꯗ ꯎꯁꯥ ꯑꯃꯗ ꯃꯍꯥꯛꯇꯣ ꯄꯟꯗꯨꯅ ꯐꯨꯖꯤꯟꯗꯨꯅ ꯎꯔꯨꯗꯨꯅ ꯂꯩꯃꯥꯏꯗ ꯄꯨꯝ ꯇꯥꯁꯤꯜꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯑꯅꯤꯗꯨꯅ ꯀꯅꯥꯅꯣ ꯈꯣꯡꯅꯥꯡꯈꯣꯡꯒꯤ ꯇꯥꯔꯛꯈ꯭ꯔꯦꯅꯦ ꯆꯦꯡꯃꯨ ꯌꯦꯡꯉꯨꯅꯦ꯫ ꯑꯁꯨꯝꯅ ꯃꯈꯣꯏꯅ ꯆꯪꯂꯛꯄꯗꯗꯤ ꯇꯣꯔꯆꯂꯥꯏꯠ ꯀꯥꯞꯄꯨꯕꯗꯗꯤ ꯂꯤꯛꯂꯥꯗꯣ ꯇꯤ ꯍꯥꯏꯗꯨꯅ ꯈꯣꯡꯅꯥꯡꯈꯣꯡ ꯑꯗꯨꯒꯤ ꯃꯈꯥꯗ ꯃꯁꯝ ꯃꯅꯥ ꯄꯨꯝꯅꯃꯛ ꯃꯃꯥꯏꯗ ꯂꯣꯏꯅꯃꯛ ꯈꯟꯊꯔꯒ ꯐꯝꯂꯒ ꯂꯩꯔꯝꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯛꯂꯤꯕ ꯑꯅꯤꯗꯨꯅ ꯏꯕꯦꯝꯃ ꯅꯪꯕꯨ ꯁꯣꯛꯇꯕ꯭ꯔꯣ? ꯅꯣꯏꯔꯤꯕ ꯈꯨꯅꯣꯏꯗꯨꯒ
irkoi burubi heng maladana nadine nangna karigirone asok wanglaba khongna ngasida ka sanala mesibo nati nangi sibu ibi ma thauri yalaga sige tawri besalo thauri yalgi dine khongna ngata bujune khar nemba na saga janaba ubi yengune matam haru mama na bamana raita nuiri khunu esiga ragadi khongna gumada yanragadi usati kadawri banine asomna makhoido phagi jogai tawdu leiringai liglana noisima langi he haiduna mamai nongkhalapodadi loire mamai do musin musalli mamit aduna ilang lang nungro nungfang madu urubadu nupa ni do kai haiduna mabani do famaru thadotuna chenkri matamar liglana langna khu bayonda sakta singsidi haiduna khonang da amuk chongkhalapodadi electric wire phaiduna leiribadu uhowdabadagi maruda panduna mu laimaida pum amuk tasallai hauji chenkriba nupa ni duna he amuk takre akhoi raka tanakpa tale silu haiduna makhoi ni do khuduk thaduna chelakli masigi matung liglana kari noina tawdori bisbo itata samlai bisu yamna hainaraktre ai yumda wala chapana fanida isi hoigi yumda taki yumnon ahum subada khoigi yum lekhibani yumnon ahum subada leibe yumda heta changaloi asumna khalaga ligla do magi yum thirakli usinna magi yum jori magi yum jorobada mahaki maga mapaga do hauji mangol da phamduna macha nupina he chandaramba sumanga do yengura leiri matam maru ligla do parap sangsilakli aduga mahaki mamaka mapagna uramliba phipam madu ubata mahak mamitagi mapi tana kapsarakli mahakpu mina urma ngambagi mana he tawbado tawdun uhalakli adumna uhalakpadadi ngasaidagi imagi be malikla ipagi be malikla haiduna kapamba matai mana honi do kinum lai he haiduna ani do hugutuna imung burung chensenki madu ubada liglana kainune ai uraga babari na chensenki besibo asumna khalaga liglana parprap changsillaktuna thongodu da tok dong thilluri aduga mahagna mamaga mapabu kaurui tawbutabu makoigi masak uhanbase mikup khara khatani adum uraga laiba yabanati mamaga mapagana imungdagi hai kanano haibani hey be malikla adumna kawrapadu liglana khumna bahone atubu mahakarimata ngang sakpa karimata khonjal thokidri mahanabudi khonjal thokna kauji adubu mama hoi karimata takidri aduga mahaki masak adusu makoina udabagum tawkhre matam maduda liglagi mapado thong tapna hangturai liglana abung ai sida leiri haiduna lepkatuna masara hairu adubu mapana mahakpo udabadungna kulei leiduna jinglaga hujikitubu butla laira natragana kana warba janune masi mawong amanida sanaga gara miwoi chadre siriba misiduna ga thauri yalaga sikibaga oire asumna murum suramlaga mahak thonglon sinki matamarda liglana nuna soina sikibagi saklaba thamoise ubi khinraba oire ko khanduna maha wakhal nungaitana famarudagi tholakle asum lakuna ngahan mahake he thinglaba laimulu piado amuk thingnare matamarda nupi aduna naha ngasi wakhal jama nungaitana ui kari amuk tawrabagi haduna han matam aduda liglana mangolda thingnadiba awaba singado loinamak wari liri aduga mamaga mapagana mahakpu nungsi haiduna sonduna kaplaga lerami adubu aina changsilubadadi kiduna imung chensen khre hairakpada punupi ado sitha nokli punupi aduna aikoi mioi ba haibase angakpa jani kana gumba sikhigadi sikhiba miyodu ningsingduna tingtha na oina kapi adubu sikhiba miyodo he uragadi kaiduna hektab cheli masi su angakpa mani haiduna sitha nokli matam aduda liglana ai kari tawgadabano khangdri ai soral jawdriba phawba nakoi kinarakta tinba yagadra haiduna hanglakli punupi aduna su karigi yaroidoribano lao haiduna mahakpu pubikhre masigi matung nomanini ni haujankri haujikti liglagi hayeng soratni haiban numit ado yoksallakle matam maduda liglagi manakta phimu setpa sagol tongba lanmi amanba lai ama mahakki manakta lakle aduga
hai likla nahanga pukri mapal asida kedoromlibano migi pukri mapal asida nang leisallamari pukri mapal koliba laina nahakpu sodanamaki warawramlagani la aiga punna salasi nang aiga sanagadaba wari lei adumna hairakpada liklana kanano nahakpu asam na hanglubada ai taibang sima mapugi ba kholoini aina lakribase nongonda wafam ama siniruge tamluge hairuge khangaluge haiduna lakribani mata marda liklana kari karama wafamno sat hairo adumna hairakpada lanmi manba laimuduna adudi aigi sagol asita kakalaglo mafam masadi nuaiti lao chatlaba tausi hairakpadagi liklasu hoi haiduna yaraktuna lakle asam lakpana khongrang makhong ama yorakle khongrang makhong aduda timu laimu mayam amasu lairamli matam aduda likla to sagol lanmi manba laimu aduna mafam adu thamlaga hairi hayeng asi nahaki thauram punamak loiraba nahaki tawpham thokpa thabaksing mapung phana pangthokpa numini maram aduna nahak aina ahingi pung 12 chap chana nahakpu lobu lakani matam aduda nahak su mafam masda lengna leiramgadabani mafam kayda chatpa yaroi nahak pa amuk thinabagi matam engonda leite maram asi khangna nahak aibu lakpa mafam masda ngairamgadabani ko fare adu haige haiduna aina lakpani aduga nangai ga thenagada mafam adusu aina mafam masi taklibani ai chalage ko asam na hairam laga sagon tongba lanmi manba laimu ado chatkri aduga mafam khangdana mangkhri likla do karino man hairam libitu bu haiduna ingangak laga leiri mata maru da manak ala leiri ba laimu sing aduna nahak ki hayeng ase soratni maram aduna ni nahak lairam blenda thinaba nang bulobu lai takdam libedo amabu oire nahak te hayeng chakhragada banina ngasi di karigumba ma aikhogi thabak ama taromdaba yadre hairi matam marta liklana kari karamba thabak no haiduna hangakpada leiramliba laimu sing aduna se masidagi asum chatlaga pat ama leibani pat adugi mapanda khul ama tabani khul aduda yum ama leibani haiba yum asi maiba amagi yumni mahaki manakta sarugi sayama leibani hariba saru masjidna semba sayado nahan huranduna aikhoigi nakta porakadabani madugi saru masjidna saba sayado mangoda leikibna maram moraga aikhoibu mahangna minai dono sijinare sakthak tu phajana pibidi maramaduna mahara hariba singdo indanaba mahak aikoi mayam changduna namlaga hatpi yananaba nahang mage manakta chattuna madugi saru masjidna semba sayado laurugadabani adumna hairakpaduda liklana hoi phare ai mateng pangbiramlagi haiduna mahak haujik laimusing aduna haikhiba mafam adu tamna lakli liklana chatkhiba laimusingna mai palaklabadi phakranida haiduna yenglaga lehauri makoina khanari base saru masjidna semba sayadu hek makoigi makuta leibaga maibado makoi mayam changduna namlaga hada si haiduna hainaribani asumna tawduna liklado amaiba adugi mayum yausalakle amaiba gi mayum yausalakpadadi somda nungaina tumduna leiriba amaiba do mungunda sawum ama phangakle hais kariro sawum ama laina masigi laimusing du soidana oramlagani phai ngasidi matik thokpa laknage asumna khalaga maiba do mapalda parap tholai matam maduda kana so leramde atubu kana gumba ma mahakya koibada leiri haibasimadi khangbadagi mahangna lewatilwa khare sonduna jinglapadadi liklabu ure madu ubada maibaduna hai ibe manupi masa karino re nanggo hek yingbada mairen phompak na bi heng maladana nati nangbu sida kaidoram libanu matam marta liklana ai nangodagi karigumba ma huran balak libani hairpada amaibaduna yamna hawna noklaga hai yamatuna chaloro ko nangne hayeng sura songada balai maramaduna ai nang bawa piningdi chalo ai na saroktre ngai da nahak yamatuna chaloro natrabadi nahak layam len jawbang ngamdana swaidane mila lamba woiduna adum leiba tari
ꯑꯗꯨꯝꯅ ꯍꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯈꯔ ꯀꯤꯔꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯛꯂꯥꯅ ꯑꯃꯥꯏꯕ ꯑꯗꯨꯒꯤ ꯃꯌꯨꯝꯗ ꯂꯩꯔꯤꯕ ꯁꯔꯨꯅ ꯁꯥꯕ ꯆꯩ ꯑꯗꯣ ꯊꯤꯔꯨꯅꯕ ꯇꯧꯔꯛꯄꯗ ꯑꯃꯥꯏꯕ ꯑꯗꯨꯅ ꯃꯁꯤ ꯃꯤ ꯎꯁꯤꯠꯈꯤꯗ꯭ꯔꯦꯗ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯔꯝꯕ ꯎꯐꯨꯜ ꯂꯩꯐꯨꯜ ꯈꯔ ꯂꯩꯋꯥ ꯁꯣꯟꯗꯨꯅ ꯆꯈꯥꯏꯔꯛꯄꯗ ꯂꯤꯛꯂꯥꯗꯣ ꯃꯃꯤꯠ ꯃꯅꯥ ꯊꯨꯞꯂꯤ ꯃꯁꯥ ꯄꯨꯝꯅꯃꯛ ꯃꯩꯅ ꯆꯥꯛꯊꯦꯛꯄꯒꯨꯝ ꯁꯥꯔꯛꯇꯨꯅ ꯉꯥꯎꯔꯛꯄꯗꯒꯤ ꯃꯐꯝ ꯑꯗꯨ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯂꯛꯂꯤ ꯇꯧꯔꯤꯕ ꯊꯣꯛꯂꯤꯕ ꯄꯨꯝꯅꯃꯛ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯂꯣꯏꯅꯃꯛ ꯎꯔꯤꯕꯅꯤ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯒꯤ ꯃꯅꯥꯛ ꯖꯔꯣꯛꯅꯕꯗ ꯂꯤꯛꯂꯥꯅ ꯃꯗꯨꯒꯤ ꯑꯃꯥꯏꯕꯗꯣ ꯃꯀꯣꯛ ꯈꯔ ꯆꯥꯛꯏ ꯍꯥꯏꯗꯨꯅ ꯇꯝꯕꯗ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯑꯩꯈꯣꯏꯁꯨ ꯂꯣꯏꯅꯃꯛ ꯈꯪꯏ ꯑꯩꯈꯣꯏꯗ ꯁꯣꯏꯗꯅꯃꯛꯀꯤ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯄꯨꯝꯅꯃꯛ ꯍꯩꯊꯔꯛꯂꯒꯅꯤ ꯑꯗꯨꯝꯅ ꯍꯦꯛ ꯍꯥꯏꯔꯤꯉꯩ ꯃꯈꯣꯏꯁꯤꯡ ꯑꯗꯣ ꯑꯃꯥꯏꯕ ꯑꯗꯨꯅ ꯀꯧꯔꯛꯂꯦ ꯍꯥꯏꯗꯨꯅ ꯂꯣꯏꯅꯃꯛ ꯆꯠꯅꯈ꯭ꯔꯤ ꯃꯁꯤꯗꯒꯤ ꯂꯤꯛꯂꯥꯗꯣ ꯃꯇꯣꯝꯇ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯇꯝ ꯃꯗꯨ ꯍꯧꯈ꯭ꯔꯕꯗ ꯃꯊꯪꯒꯤ ꯅꯨꯃꯤꯠꯀꯤ ꯑꯍꯤꯡ ꯑꯣꯏꯔꯛꯂꯤ ꯍꯥꯏꯅꯈꯤꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯤꯛꯂꯥꯗꯣ ꯂꯥꯏ ꯑꯗꯨꯅ ꯂꯧꯕ ꯂꯥꯛꯄꯗꯒꯤ ꯂꯤꯛꯂꯥꯁꯨ ꯂꯥꯏ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯆꯠꯈ꯭ꯔꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯁꯨ ꯃꯆꯥꯒꯤ ꯁꯣꯔꯥꯠ ꯂꯣꯏꯗꯨꯅ ꯊꯧꯔꯝ ꯄꯨꯝꯅꯃꯛ ꯄꯥꯡꯊꯣꯛꯄ ꯂꯣꯏꯈ꯭ꯔꯗꯨꯅ ꯃꯈꯣꯏꯁꯨ ꯐꯃꯨꯡꯗ ꯆꯪꯗꯨꯅ ꯅꯨꯡꯉꯥꯏꯅ ꯇꯨꯝꯅꯈ꯭ꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯁꯨ ꯂꯤꯛꯂꯥꯕꯨ ꯇꯞꯅ ꯇꯞꯅ ꯁꯨꯝ ꯀꯥꯎꯈ꯭ꯔꯤ ꯆꯍꯤ ꯑꯃ ꯑꯅꯤ ꯍꯧꯈ꯭ꯔꯕ ꯃꯇꯨꯡ ꯏꯊꯥ ꯊꯥꯖꯗꯅ ꯂꯤꯂꯥꯕꯇꯤ ꯑꯃꯨꯛ ꯍꯟꯅ ꯃꯤꯔꯣꯜꯂꯛꯈꯤ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤꯅ ꯂꯤꯛꯂꯥꯕꯨ ꯃꯃꯪꯗ ꯇꯠꯇꯅ ꯎꯈꯤ ꯍꯧꯖꯤꯛꯇꯤ ꯅꯈꯣꯏꯒꯤ ꯅꯆꯥ ꯑꯣꯏꯅ ꯑꯃꯨꯛ ꯍꯟꯅ ꯂꯥꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯃꯇꯝ ꯑꯗꯨꯗ ꯖꯥꯈꯣꯟ ꯑꯃꯗꯤ ꯂꯤꯂꯥꯕꯇꯤ ꯃꯈꯣꯏꯒꯤ ꯍꯟꯇꯛ ꯄꯣꯛꯂꯛꯀꯗꯧꯔꯤꯕ ꯑꯉꯥꯡ ꯑꯗꯨꯁꯨ ꯁꯣꯏꯅꯥꯏꯔꯛꯀꯗꯧꯔꯤꯕ ꯖꯥꯠꯂꯥ ꯃꯤꯒꯤ ꯅꯣꯛꯅꯐꯝ ꯑꯣꯏꯒꯗꯧꯔꯤꯕ ꯖꯥꯠꯂꯥ ꯍꯥꯏꯅ ꯌꯥꯝꯅ ꯄꯥꯈꯠꯆꯈꯤ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯇꯥꯏꯕꯪ ꯁꯦꯝꯕ ꯃꯄꯨꯅ ꯂꯤꯛꯂꯥꯅ ꯃꯤꯉꯣꯟꯗ ꯀꯔꯤꯃꯠꯇ ꯁꯣꯛꯈꯤꯗꯕ ꯏꯄꯪ ꯄꯪꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤꯗꯃꯛꯇ ꯃꯍꯥꯛꯄꯨ ꯑꯃꯨꯛ ꯍꯟꯅ ꯂꯩꯔꯝꯂꯦꯟꯗ ꯑꯁꯣꯏ ꯑꯉꯥꯝ ꯌꯥꯎꯗꯅ ꯃꯁꯛ ꯃꯇꯧ ꯐꯖꯔꯕ ꯅꯨꯄꯤ ꯑꯃ ꯑꯣꯏꯅꯕꯒꯤꯗꯃꯛ ꯊꯥꯔꯛꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯤꯂꯥꯕꯇꯤ ꯃꯥꯒꯤꯁꯨ ꯃꯀꯨꯝ ꯃꯊꯥ ꯁꯨꯔꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯆꯥꯅꯨꯄꯤ ꯑꯃ ꯐꯪꯖꯈꯤ ꯃꯆꯥꯅꯨꯄꯤꯗꯣ ꯍꯟꯗꯛꯃꯨꯛꯇꯤ ꯑꯁꯣꯏ ꯑꯉꯥꯝ ꯀꯔꯤꯃꯠꯇ ꯌꯥꯎꯗꯅ ꯌꯥꯝꯅ ꯅꯨꯡꯁꯤꯖꯔꯕ ꯃꯆꯥꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯐꯪꯂꯤ ꯃꯇꯝ ꯑꯗꯨꯗ ꯂꯤꯂꯥꯕꯇꯤꯅ ꯃꯆꯥꯅꯨꯄꯤ ꯂꯤꯛꯂꯥꯕꯨ ꯅꯤꯡꯁꯤꯡꯗꯨꯅ ꯑꯉꯥꯡ ꯑꯗꯨꯒꯤ ꯃꯃꯤꯡ ꯂꯤꯛꯂꯥ ꯉꯥꯟꯕꯤ ꯍꯥꯏꯗꯨꯅ ꯀꯧꯈ꯭ꯔꯦ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯗꯣ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ ꯋꯥꯔꯤ ꯑꯁꯤ ꯃꯇꯥꯡ ꯑꯁ꯭ꯋꯥꯏꯗ ꯂꯣꯏꯁꯤꯟꯖꯔꯦ ꯑꯩꯅ ꯋꯥꯔꯤ ꯑꯁꯤ ꯄꯥꯊꯣꯛꯆꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯕꯁꯨ ꯇꯥꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯨꯛꯆꯦꯜ ꯆꯥꯎꯅ ꯉꯥꯛꯄꯤꯒꯅꯤ ꯄꯨꯝꯅꯃꯛꯄꯨ ꯑꯔꯣꯏꯕꯗ ꯑꯃꯨꯛꯀ ꯍꯟꯅ ꯈꯨꯔꯨꯝꯖꯔꯤ